ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯝ ꯄꯇꯥ ꯕꯦꯡꯛꯇ ꯊꯝꯗꯨꯅ ꯂꯣꯟ ꯑꯃ ꯂꯧꯈꯤ꯫ ꯂꯣꯟꯒꯤ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯕꯦꯡꯛꯅ ꯂꯧꯃꯤ ꯑꯗꯨꯒꯤ ꯂꯧꯐꯝ ꯑꯗꯨ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯧꯃꯤ ꯑꯗꯨꯅꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯦꯡꯁꯟꯕꯤꯔꯤꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯤꯄ꯭ꯂꯤ ꯂꯥꯏꯐ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯄꯤꯄ꯭ꯂꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯅꯥꯊꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯨꯙꯤꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯅꯥꯊꯥ ꯀꯧꯕ ꯃꯈꯣꯏ ꯑꯅꯤ ꯁꯍꯔꯗ ꯂꯩꯕ ꯕꯦꯡꯛꯇ ꯆꯠꯂꯨꯕꯗꯒꯤ ꯃꯁꯥ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯥꯊꯥꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯁꯔꯀꯥꯔꯅ ꯂꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ? ꯕꯨꯙꯤꯌꯥꯁꯨ ꯈꯨꯝꯐꯝ ꯂꯩꯇꯦ, ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯃꯊꯥ ꯁꯥꯅ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯡꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯕꯨꯙꯤꯌꯥ ꯑꯃꯗꯤ ꯅꯥꯊꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯊꯥꯒꯤ ꯅꯨꯄꯤ ꯗꯥꯅꯤꯌꯥꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯍꯧꯖꯤꯛꯇ ꯌꯨꯝ ꯌꯧꯔꯛꯂꯤꯕ꯭ꯔꯥ? ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯙꯤꯌꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯗꯥꯅꯤꯌꯥꯅ ꯑꯃꯨꯛ ꯁꯥꯎꯅ ꯆꯪꯂꯛꯂꯒ ꯅꯥꯊꯥꯗ ꯍꯪꯂꯛꯂꯤ, ꯕꯦꯡꯛꯇ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯦꯡꯛꯀꯤ ꯑꯣꯐꯤꯁꯥꯔꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯥꯊꯥꯅꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯥ ꯊꯩꯗꯣꯛꯂꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯥꯊꯥꯒꯤ ꯃꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯃꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯇꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯕꯨ ꯗꯥꯅꯤꯌꯥꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯕꯨꯙꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯕꯦꯡꯛꯅ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯑꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯎꯕꯗ ꯅꯥꯊꯥꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯕꯦꯡꯛꯇꯒꯤ ꯂꯧꯈꯤꯕ ꯂꯣꯟ ꯑꯗꯨ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯦꯡꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯧꯈ꯭ꯔꯕꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯥꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯂꯧꯊꯣꯛꯑꯒ ꯅꯥꯊꯥꯗ ꯐꯨꯊꯕ ꯍꯧꯔꯛꯈꯤ꯫ ꯕꯦꯡꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯂꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯐꯨꯔꯤ꯫ ꯅꯥꯊꯥ ꯈꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯇꯩ ꯕꯨꯙꯤꯌꯥ ꯐꯥꯎꯕ ꯌꯥꯎꯅ ꯏꯃꯨꯡꯗꯒꯤ ꯐꯨꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯕꯨꯙꯤꯌꯥ ꯑꯃꯗꯤ ꯅꯥꯊꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯨꯒ ꯏꯁꯇꯦꯠꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕ ꯃꯤ ꯑꯣꯏꯔꯤꯕ ꯊꯥꯀꯨꯔꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯨꯙꯤꯌꯥꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯅꯥꯊꯥꯗꯤ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯒꯤ ꯍꯧꯅꯕꯤ ꯀꯩꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯏꯁꯩ ꯑꯃ ꯉꯪꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫ ꯅꯥꯊꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯨꯙꯤꯌꯥꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯄꯇꯥ ꯄꯤꯗꯨꯅ ꯊꯥꯀꯨꯔꯗꯒꯤ ꯄꯩꯁꯥ ꯄꯨꯔꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯈꯤꯗꯦ, ꯕꯦꯡꯛꯇꯒꯤ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯕꯦꯡꯛꯇꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯄꯨꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯕꯦꯡꯛꯒꯤ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯗꯧꯅ ꯊꯥꯀꯨꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯅꯥꯊꯥꯅ ꯑꯃꯨꯛ ꯏꯄꯪ ꯄꯪꯅ ꯍꯥꯏꯗꯣꯔꯛꯏ, ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯀꯨꯔꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯒꯦ, ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯊꯥꯀꯨꯔꯗꯤ ꯕꯣꯠ ꯃꯌꯥꯒꯤ CMꯒꯤ ꯕꯣꯠ ꯈꯣꯝꯅꯅꯕ ꯄꯣꯁꯇꯔ ꯁꯥꯗꯨꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯕꯨꯙꯤꯌꯥ ꯑꯃꯗꯤ ꯅꯥꯊꯥ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯊꯥꯀꯨꯔꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ, ꯑꯗꯨꯒ ꯂꯥꯞꯅ ꯊꯥꯀꯨꯔꯗ ꯈꯨꯔꯨꯝꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯨꯙꯤꯌꯥꯅ ꯌꯥꯝꯅ ꯂꯣꯟꯂꯨꯛꯅ ꯍꯥꯏꯖꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯂꯝ ꯈꯔ ꯊꯝꯗꯨꯅ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯄꯨꯔꯨꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯁꯦꯟꯗꯣꯏ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯦꯡꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯕꯦꯡꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯂꯅꯤ ꯍꯥꯏꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯊꯥꯀꯨꯔꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯩꯁꯥ ꯂꯧꯔꯝꯗꯥꯏꯗꯗꯤ ꯁꯔꯀꯥꯔꯒꯤ ꯕꯦꯡꯛ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯧꯈꯤꯕꯗꯥꯏꯅꯤ, ꯍꯧꯖꯤꯛꯁꯨ ꯕꯦꯡꯛꯇ ꯑꯣꯏꯅ ꯆꯠꯂꯒ ꯄꯩꯁꯥ ꯂꯧꯔꯨꯆꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯥꯀꯨꯔꯒꯤ ꯃꯅꯥꯏ ꯒꯨꯗꯥꯕꯥꯕꯨꯅ CMꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯊꯥꯀꯨꯔꯗ ꯐꯣꯟ ꯄꯤꯔꯛꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯣꯠꯀꯤ ꯇꯌꯥꯔꯤ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯊꯥꯀꯨꯔꯅꯁꯨ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯈꯨꯝꯂꯤ, ꯄꯣꯁꯇꯔ ꯊꯦꯠꯄꯗꯤ ꯂꯣꯏꯔꯕꯅꯤ, ꯃꯌꯥꯝꯒꯤ ꯑꯆꯥ ꯑꯊꯛ ꯑꯗꯨꯒ ꯕꯣꯠ ꯃꯌꯥꯒꯤ ꯃꯍꯤ ꯃꯅꯥꯏꯁꯨ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯣꯏꯔꯕꯅꯤ꯫ CM ꯁꯥꯍꯕ ꯍꯦꯛ ꯂꯥꯛꯄꯒ ꯕꯣꯠ ꯈꯣꯝꯕ ꯍꯧꯕ ꯌꯥꯅꯅꯕ, ꯕꯣꯠꯀꯤ ꯃꯤꯇꯤꯡ ꯇꯧꯕ ꯌꯥꯅꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯕꯨꯙꯤꯌꯥꯅ ꯊꯥꯀꯨꯔꯗ ꯍꯥꯏꯔꯛꯏ, ꯊꯥꯀꯨꯔ ꯁꯥꯍꯕ, ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯊꯥꯀꯨꯔꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ, ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯨꯗꯥꯕꯥꯕꯨꯅ ꯍꯥꯏꯔꯛꯏ, ꯊꯥꯀꯨꯔ ꯁꯥꯍꯕ, ꯃꯈꯣꯏꯒꯤ ꯂꯝ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤ꯫ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯏꯁꯇꯦꯠꯁꯤꯡꯒꯤ ꯁꯔꯀꯥꯔꯅ ꯂꯧꯃꯤꯒꯤ ꯏꯁꯀꯤꯝ ꯑꯃ ꯄꯨꯊꯣꯛꯑꯦ ꯍꯥꯏ, ꯕꯦꯡꯛꯀꯤ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈꯤꯕ ꯂꯧꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯁꯔꯀꯥꯔꯅ ꯈꯦꯇꯤ ꯄꯨꯔꯣꯟ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗ ꯊꯥꯀꯨꯔꯗꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯩꯁꯥ ꯈꯔ ꯈꯛꯇꯒꯤꯕꯨ ꯃꯤ ꯁꯤꯟꯅꯔꯕ꯭ꯔꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ? ꯕꯨꯙꯤꯌꯥ ꯑꯃꯗꯤ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎꯗ ꯑꯃꯨꯛ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯁꯔꯀꯥꯔꯅꯤ, ꯅꯈꯣꯏꯅ ꯁꯔꯀꯥꯔꯗ ꯀꯩꯅꯣꯝꯃ ꯄꯤꯔꯕꯗꯤ ꯁꯔꯀꯥꯔꯅꯁꯨ ꯅꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯅꯣꯝꯃ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣ ꯑꯃ ꯅꯊ꯭ꯋꯥꯏ ꯊꯥꯗꯣꯛꯑꯣ, ꯑꯗꯨꯒ ꯁꯔꯀꯥꯔꯅ ꯅꯣꯏꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯈꯣꯡꯕꯥꯟ ꯐꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯍꯤꯗꯥꯛ ꯊꯛꯂꯤ꯫ ꯕꯨꯙꯤꯌꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯊꯥꯀꯨꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯆꯠꯂꯨꯔꯒ
ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯂꯛꯅꯗꯨꯅ ꯊꯥꯗꯣꯔꯛꯂꯦ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯗꯧꯅ ꯎꯔꯤꯕ ꯃꯥꯜꯂꯦ ꯂꯧꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯒꯤ ꯂꯝꯁꯦ ꯁꯔꯀꯥꯔꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯂꯧꯃꯤ ꯑꯩꯈꯣꯏꯗ ꯊꯥꯒꯤ ꯄꯦꯟꯁꯤꯟ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯤꯕꯤꯔꯣ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯂꯧꯃꯤꯁꯤꯡꯅ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯕ ꯐꯪꯂꯅꯤ ꯂꯧꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯧꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯁꯍꯔꯗ ꯆꯠꯇꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯨꯔꯕꯗꯤ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯅꯔꯤꯕ ꯑꯁꯤꯒꯨꯝꯅꯗꯤ ꯋꯥꯅꯔꯣꯏ ꯂꯧꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯁꯍꯔꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯨꯀꯩꯗꯤ ꯀꯝꯗꯧꯅ ꯊꯟꯒꯗꯧꯔꯤ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯒꯤ ꯋꯥꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯁꯤꯒꯗꯧꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ ꯇꯥꯔꯕꯗꯤ ꯁꯔꯀꯥꯔꯅ ꯏꯃꯨꯡ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯗꯤ ꯄꯤꯔꯛꯀꯅꯤ ꯃꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯗꯕ꯭ꯔꯅꯦ ꯏꯃꯨꯡꯗ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯩꯄꯨꯡ ꯐꯝꯂꯨꯕ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯨꯙꯤꯌꯥꯅ ꯅꯥꯊꯥꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯣꯔꯦꯟ ꯏꯁꯧ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥꯀꯨꯔꯅ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯧ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯋꯥ ꯃꯦꯜꯂꯨꯀꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯕꯨꯙꯤꯌꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯇ꯭ꯔꯦꯟ ꯇꯥꯂꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯍꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯩ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯒꯨꯍꯥꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈ꯭ꯔꯦ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛꯇꯒꯤ ꯊꯥꯀꯨꯔꯗꯒꯤ ꯍꯧꯔꯒ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯁꯤ ꯑꯅꯥꯒꯤ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯕꯨꯙꯤꯌꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯃꯅꯥꯎ ꯅꯨꯄꯥ ꯅꯥꯊꯥ ꯄꯨꯗꯨꯅ ꯌꯨꯝ ꯌꯧꯅꯅꯕ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯣꯟꯕꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯅꯨꯡꯁꯥꯗ ꯊꯥꯡꯗꯣꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯥꯅꯤꯌꯥꯁꯨ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯅꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯔꯕꯗꯤ ꯊꯥꯀꯨꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯄꯥꯎ ꯇꯝꯃꯛꯑꯣ ꯕꯨꯙꯤꯌꯥꯅ ꯍꯥꯏꯔꯛꯏ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯧ ꯍꯥꯏꯔꯛꯏ ꯗꯥꯅꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯊꯣꯡ ꯃꯅꯨꯡ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯨꯕꯗꯒꯤ ꯊꯥꯀꯨꯔꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯛꯂꯤ ꯗꯥꯅꯤꯌꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯕꯨꯙꯤꯌꯥꯅ ꯅꯥꯊꯥꯗ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯋꯥꯔꯛꯎ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗꯅ ꯅꯥꯊꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯅꯥꯊꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯨꯠꯇꯧꯔꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤ ꯗꯥꯅꯤꯌꯥꯅꯁꯨ ꯈꯨꯝꯂꯛꯏ ꯅꯪꯅ ꯅꯥꯕ ꯃꯇꯝꯗ ꯗꯥꯛꯇꯔ ꯑꯃꯗ ꯍꯦꯛꯇ ꯌꯦꯡꯂꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯅꯪꯅꯗꯤ ꯑꯪꯒ꯭ꯔꯦꯖꯤ ꯉꯥꯡꯕ ꯗꯣꯛꯇꯔꯗ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯄꯨꯔꯨꯕꯅꯤ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯋꯥꯕ ꯑꯣꯏꯔꯝꯃꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯤ ꯃꯃꯧꯗꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯪꯈꯠꯇ ꯈꯟꯅꯔꯤ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯟꯅꯔꯤ ꯑꯁꯣꯝꯗꯅ ꯕꯨꯙꯤꯌꯥꯗꯤ ꯒꯣꯗꯥꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯪꯂꯛꯏ ꯒꯣꯗꯥꯕꯥꯕꯨ ꯂꯧꯃꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯒ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯔꯅꯦ ꯒꯣꯗꯥꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯁꯤꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯁꯥꯏꯀꯜ ꯁꯦꯝꯕ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯈꯕꯔ ꯄꯥꯍꯜꯂꯨ ꯈꯕꯔꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯨꯙꯤꯌꯥꯅ ꯁꯥꯏꯀꯜ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯈꯕꯔꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯍꯜꯂꯝꯃꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗꯅ ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯙꯤꯌꯥ ꯂꯧꯔꯤ ꯑꯃꯗ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯨꯙꯤꯌꯥꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕꯨꯙꯤꯌꯥꯅ ꯅꯥꯊꯥꯗ ꯍꯥꯏꯔꯛꯏ ꯂꯧꯃꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯒ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯕꯔꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯥꯊꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗꯦ ꯑꯗꯨꯅ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯨꯙꯤꯌꯥꯅ ꯑꯃꯨꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯤꯔꯒ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯕ ꯂꯝ ꯑꯁꯤ ꯀꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯗꯣꯛꯀꯦ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯅꯥꯊꯥꯁꯨ ꯍꯥꯏꯔꯛꯏ ꯗꯗꯥꯅ ꯀꯩꯒꯤꯗꯃꯛꯇ ꯁꯤꯗꯣꯏꯅꯣ ꯑꯩ ꯑꯣꯏꯅ ꯁꯤꯒꯦ ꯕꯨꯙꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯑꯣꯏꯅ ꯁꯤꯒꯦ ꯅꯪꯗꯤ ꯅꯆꯥ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯤ ꯅꯥꯊꯥꯁꯨ ꯍꯟꯕ ꯂꯩꯇꯦ ꯑꯩ ꯑꯣꯏꯅ ꯁꯤꯒꯦ ꯍꯥꯏꯔꯤ ꯕꯨꯙꯤꯌꯥꯅ ꯑꯃꯨꯛ ꯅꯥꯊꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ ꯑꯩ ꯑꯣꯏꯅ ꯁꯤꯒꯦ ꯅꯥꯊꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯔꯦꯞꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯣꯏꯅ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯕꯨꯙꯤꯌꯥꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯊꯥꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯣꯏꯅ ꯁꯤꯔꯣ ꯑꯗꯣ ꯅꯪ ꯋꯥꯈꯟꯗꯤ ꯀꯣꯟꯅ ꯍꯣꯡꯂꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯄꯪꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗ ꯋꯥ ꯃꯦꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ IPTV ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯅꯟꯗꯤꯇꯥꯅ ꯍꯥꯏꯔꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ CM ꯌꯥꯗꯕꯅ ꯏꯂꯥꯏ ꯂꯥꯏꯅ ꯚꯣꯠ ꯀꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤ ꯄꯣꯜꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯂꯧꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯂꯤꯝꯒ ꯅꯟꯗꯤꯇꯥꯒ ꯎꯅꯗꯨꯅ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯇꯧꯔꯝꯃꯤ
इंटरव्यू असिदा नंदिताना हंगली हंदकी हौखिबा चही खरा असिदा लौमीसिंगना सीबगी चांग यामना हेंगलकलिबसी सरकारना कैसु तौद्रिबा करिगिनो सलीमना खुमलई चही अहल ओसिलकपगी अमदी अनाबना लैखिदबा मियोइसिंग अदुगी मराल खुदिमक सरकारना कमदौना पुगनी लायरबा लौमीसिंगीदमक्ता ओइनदी सरकारना लोन मयाम अमा कोकपिरी अदुगा लबुक्ता इसिंग फंगननबा स्कीम कया अमसु पुथोखरबनी नंदिताना अमो हंगलई अदु ओइरदी लौमीसिंगना मसा मतुमदा सिजनबा तौरिबसे मसी थोहल्लोगे हारबदी करी तौनी सलीमना अमो खुमलई इंडस्ट्रियलाइजेशन हाइबदी लौमी ओइदुना अदुम लैबगी महुत्ता फैक्टरी मैन्युफैक्चरिंग प्लांट थबक तौबा अमदी टेक्नोलॉजी चौखलपगी मतुंग इना मतमगा चानाबा थबकता तौबा अदुना ख्वाइदगी फनी मसीगी मतुंगदा एंकर अमना अमो हंगलई लाकदौरिबा बाय इलेक्शन असिददी अखोइगी चीफ मिनिस्टर अमदी नंगी पार्टीगी कैंडिडेट अनि चप मानबा कॉन्स्टिट्यूएंसी अमदगी मायोकनगदौरी नंगी लोक सभा की मिनिस्टर नी अदुगा हंदक लाकदौरिबा राज्य सभा की बाय इलेक्शन असिददी नंगी पार्टी की कैंडिडेट अदु सीएम न सोइदरमकी माइथीबा पीगनी हाइरी सीएम मसामकनसु बोट मसिंग मयाम हेंदुना कागनी हाइदुना हानदगी होना लाउथोखरबनी सलीमना अमुक करेमनबे केबो हाइरई मांगना पंगाइदा हाइरगा हेक्ता अचुंबा ओइगदबा नत्तेदा नंदिताना अमुक हाइरई सलीम साहब अमदी अखोइगी सीएम यानदे अमन अमदा साउनै हाइबसिदी लैबाक मियानना लोइनमक खंगनरबा वाफमनी असोमदना भारत टीवी हाइरिबा न्यूज चैनल अदुदना एडिटर सिंग यामना साउनरी सलीमना मखोइगी चैनल दा हाना लाकपगी मुहुत्ता अतोप्पा चैनल दा हाना इंटरव्यू पीबा चटले हाइदुना मरम असिना सलीमगी मनाउ नुपागी मथक्ता लेरिबा स्कैम तौरमबगी केस की रिपोर्ट अदु टीवी दा हन्ना हन्ना थाव हाइरी तंजा असिदना स्टाफ अमना टीआरपी रेटिंग पुदुना लाकलमी टीआरपी हाइबदी टीवी दा लालिबा चैनल अमदा इंडिया दा मी कयाम यामना येंगली हाइबगी रिपोर्ट अदुनी भारत टीवी की टीआरपी रेटिंग यामना वांगना लेरंबसिदा एडिटर अदुदी खरा मखैबुदी हराउजरी तंजा असिदना दीपक हाइरिबा रिपोर्टर अदुदा कॉल अमा लाकलमी वारी सानबा लोरपा मतमदना दीपकना हाइरई सीएम साहबती दिल्ली दा चटकदौरी एडिटर हाइरई अदु ओइरबदी हौजुमक सीएम की खोंगचट असिगा मरी लेनबा अखनबा इंटरव्यू अमा लौरओ मथंगी सिंदना दिल्ली दा लेरिबा पार्टी की हेडक्वार्टर ममांगदा सीएम गा दीपक का थेंगनबा मतमदना सीएम ना हाइरई अतोप टीवी चैनल ददी आई मरमदा वा यामना हाइनखरे दीपक ना हाइरई अखोइगी चैनल येंगबा मीगी मसिंगना मखोइगी चैनल येंगबा मीगी मसिंगदगी यामना हेनबनी करिसु खल्लुनु मखोइगी चैनल दुदी मी कनामतनी येंगबिदबनी सीएम ना हाइरई अदु ओइरबसु इलेक्शन ममांगदा अखोइ पार्टी अमदी आई मरमदा फजबा पाव हेडलाइन 15 पुथोकदबनी हंदकी इलेक्शन असिददी आइना मसिंग यामना हेलगा कादबा यारोय मसीगी मतुंगदना सीएम की इंटरव्यू लौबा मतमदा दीपकना हंगलकली अखोइगी लेबा असि चौखटहनगे हाइरबदी ख्वाइदगी मरुओइबा थबा असि करिनो सीएम ना मुखुमलई लायरबा लौमिसिंबु चौखटहनबा होनबा असिना अखोइ लेबा की ख्वाइदगी अफबा खोंथांग अमा ओइगनी सीएम गा यानादबा सेंट्रल की मिनिस्टर अदुना लौमिसिंगना लौ सिंगुबगी थबक थादोक्तुना मैन्युफैक्चरिंग की थबक तौरक्लबदी चौखटकनी हाइखिबगीदमक्ता सीएम ना अमुक सलीमना हाइरिबा वाहै अदुगी ओना तैनबा माइकेदा अमुक हाइरिबनी लैबाकी लुचिंगबा अनिना अमगा फाबा वखलोन मानना चटमिनबा ngamdri मथंगी सिंदना बुदियाना नाथागी नुपीदा पैसागीदमक्ता नाथाना मसा मतुमदा सिजरगनी हाइबा वारेबदु लोटना पाउ तमली पाउ सितारबा मतमदना सावरबा दानियाना हाइरई नंगना मोथेन तौदुना अपंग मननाउ नुपादा तौहलिबा ओइरमगनी नंगना याम हाइसिंगलबदी नंग ओइना सिबदी यादबरा बुदियाना खुमलई आइगिदी नुपी अंगांग इचा अमता लेते अदुना आइना सिरबसु कैसु कानारोय पैसा अमता फंगोय अंदक नाथाना सिगदौरिबसी नंग अमदी नंगी नचागीदमक्तनी दानियासु मधु यारोय हारमगा नाथागी मनक्ता यामना साउना लाकलमी मसी मतुंगदा नाथादा अमुक यामना साउना चैरई हिंगलिंगैदना केमता तौबा ngamdraga सिरगा केदौनगे हाइरिबनो नाथादी वा खुंफों खंगलमदे अदुना मयामबा बुदियादा इंगाव गावनु येंगलई मागी मतौ असि उरुबदा दानियाना हाइरई हौजिक्ति आइसु बाप लोइना तारे नंगना सिनिंगलिसिदी नयामबा बुदियाना नंगोंदा इनसिनबदगी ओइरे बुदियासु आइदी केमता हाइजेदिको महाक मसा मतोमदना वारेप असि लौजबनी हाइरी तंजा असिदा सुमांगदि हिपतुना लेरिबी ममा अदुना अमुक दानियादा चैरदुना हाइरई नंग हेक लाकपदगी इमुंगसे केनोम तौरे इचा सिंगसु नंगना लोइना हातोकदौरे दानियासु ओंखतुना खुमलई ख्वाइदगी फत्रिबदी नंगनी नंगना इमुंग असि लोइनमक लेखा ताहनबनी हाइदुना मचिनदा सोलदुना इसिंग सोकपा अमुक चटखरे बुदियाना अमुक अपंग ममराउ नुपादा मोथेम तौरदुन हाइरई नंगना सिरनी हाइबगी पाव सि ताबा मतमदा नंगी नुपीना नंगीदमक्ता वाजरिबसे येंगु आनादी नंगी नुपीना नंगबु इज्जत तौबिरमदबनी हजिक्ति नंगी नुपीना नंगबसु इज्जत तौबा यामना हेलाअनी मथंगी सिंदना नाथा अमदी बुदिया मचिम मनाउना लेरिबा खुंगंग पिफली हाइरिबा खुंगंग असिगी चेफोंग अमदा रिपोर्टर ओइरिबा राकेश कौबा नुपा अदुदा चेफोंग अदुगी एडिटर अदुना हाइरई ngasidi अखोइगी डीसी हाइबदी डेप्यूटी कमिश्नर पिपली चटकनी हाइरी मफम अदुदा सरकार स्कीम खरा हांगदोकदौरी मदुगी रिपोर्ट लौरुचो राकेश
ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯏ ꯐꯣꯇꯣ ꯀꯥꯞꯅꯅꯕ ꯃꯤ ꯑꯃꯇꯪ ꯊꯥꯔꯒ ꯌꯥꯅꯤꯗ ꯗꯦꯁꯤꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗꯤ ꯆꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯏꯔꯒ ꯌꯥꯅꯤ ꯑꯦꯗꯤꯇꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟ ꯃꯇꯝꯅꯤꯅ ꯅꯁꯥꯃꯛ ꯆꯠꯇꯨꯅ ꯗꯦꯁꯤꯒ ꯎꯅꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯨꯗꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ IPTVꯒꯤ ꯆꯤꯐ ꯑꯦꯗꯤꯇꯔꯅ ꯅꯟꯗꯤꯇꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ TRP ꯌꯥꯝꯅ ꯅꯦꯝꯃꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯅꯟꯗꯤꯇꯥꯅ ꯍꯥꯏꯔꯛꯏ TRPꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗꯤ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯟꯕ ꯔꯤꯄꯣꯔꯠꯅꯤ ꯃꯆꯨ ꯊꯥꯛꯄ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯥꯎ ꯈꯣꯡ ꯇꯧꯗꯨꯅ ꯄꯥꯎ ꯄꯪꯄꯥꯗ ꯄꯥꯁꯤꯜꯂꯒ ꯁꯦꯝꯂꯛꯄ TRP ꯔꯤꯄꯣꯔꯠꯅꯤ ꯑꯆꯨꯝꯕ ꯄꯥꯎ ꯄꯤꯕ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯑꯗꯨꯒꯨꯝꯕꯗ ꯊꯤꯔꯒ ꯔꯤꯄꯣꯔꯠ ꯁꯦꯝꯂꯛꯄ ꯅꯠꯇꯦ ꯆꯤꯐ ꯑꯦꯗꯤꯇꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯏꯟꯁꯄꯣꯟꯁꯔ ꯇꯧꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯌꯦꯡꯕꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯑꯁꯤ ꯇꯣꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯤꯅ ꯍꯦꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯆꯨ ꯊꯥꯛꯀꯦꯔ ꯊꯥꯛꯑꯣꯏꯒꯦꯔ ꯄꯥꯎ ꯈꯔ ꯑꯊꯨꯕ ꯃꯇꯝꯗ ꯐꯣꯡꯗꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯨꯙꯤꯌꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯊꯥꯗ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯅꯕ ꯏꯟꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯌꯦꯡꯉꯨ ꯅꯥꯊꯥ ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯂꯨꯅ ꯇꯧꯕ ꯍꯦꯜꯂꯛꯂꯦ ꯅꯪꯉꯣꯟꯗꯁꯨ ꯏꯖꯠ ꯇꯧꯕ ꯌꯥꯝꯅ ꯍꯦꯜꯂꯛꯂꯤ ꯅꯥꯊꯥꯅ ꯑꯃꯨꯛ ꯏꯄꯪ ꯄꯪꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯏꯖꯠ ꯇꯧꯕ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯁꯦ ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯀꯔꯤꯗ ꯀꯥꯟꯅꯗꯣꯏꯅꯣ ꯕꯨꯙꯤꯌꯥꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯏꯖꯠ ꯇꯧꯕꯤꯒꯗꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯀꯦꯁꯅ ꯄꯤꯄꯤꯂꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯕ ꯃꯌꯥꯡ ꯀꯪꯂꯕ ꯂꯧꯃꯤ ꯑꯃꯗ ꯍꯪꯂꯛꯏ ꯄꯤꯄꯤꯂꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯗꯨꯕꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ ꯃꯌꯥꯡ ꯀꯪꯂꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯀꯣꯝꯖꯥꯎ ꯑꯆꯧꯕ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯔꯥꯀꯦꯁꯁꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯀꯦꯁꯅ ꯄꯤꯄꯤꯂꯤꯒꯤ ꯀ꯭ꯂꯤꯅꯤꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯗꯦꯁꯤꯗꯤ ꯉꯁꯤ ꯅꯠꯇꯦ ꯍꯌꯦꯡꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯄꯥꯎꯁꯤ ꯇꯥꯔꯨꯕꯗ ꯔꯥꯀꯦꯁꯇꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯨꯙꯤꯌꯥ ꯑꯃꯗꯤ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯊꯤꯟ ꯇꯥꯂꯛ ꯑꯁꯤꯗ ꯌꯨ ꯇꯞ ꯇꯥꯈꯩ ꯉꯥꯎꯔꯒ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯤ ꯕꯣꯠ ꯈꯣꯝꯕ ꯐꯥꯎꯕ ꯍꯧꯅꯗ꯭ꯔꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗꯒꯤ ꯌꯨ ꯊꯛꯂꯨꯔꯤꯕ ꯅꯥꯊꯥꯅ ꯌꯨ ꯏꯉꯥꯎ ꯉꯥꯎꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯗꯧꯔꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯊꯛꯂꯤꯕꯅꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯤꯒꯤ ꯁꯤꯖꯗꯣꯏꯕ ꯅꯪꯗꯤ ꯕꯨꯙꯤꯌꯥꯅ ꯈꯨꯝꯂꯛꯏ ꯂꯧꯃꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯔꯛꯈꯤꯗꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯀꯔꯤ ꯄꯤꯔꯛꯇꯣꯏꯕ ꯅꯥꯊꯥꯅ ꯑꯃꯨꯛ ꯆꯥꯎꯊꯣꯛꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯩꯁꯨ ꯏꯇꯣꯝꯗ ꯁꯤꯖꯗꯣꯏꯅꯤ ꯃꯈꯣꯏ ꯃꯁꯦꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯔꯥꯀꯦꯁꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯔꯥꯀꯦꯁꯅ ꯃꯍꯥꯛꯀꯤ ꯈꯕꯔꯗ ꯄꯤꯄꯤꯂꯤ ꯍꯥꯏꯔꯤꯕ CMꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯗ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯅ ꯕꯦꯡꯀꯤ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯒꯗꯧꯔꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯐꯣꯡꯂꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗ CMꯅ ꯃꯐꯝ ꯑꯗꯨꯒꯤ DCꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯤ DCꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯑꯣꯞꯁꯟ 3ꯗꯤ ꯂꯩꯔꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗꯅ ꯅꯥꯊꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯦꯜꯗ ꯊꯝꯖꯤꯟꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯦ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯗꯅ ꯅꯥꯊꯥꯕꯨ ꯐꯨꯗ ꯐꯣꯔ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯗꯨꯗ ꯍꯥꯞꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯞꯁꯟꯗꯅ ꯅꯥꯊꯥꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯑꯃ ꯄꯤꯕ ꯇꯥꯏ CMꯅ ꯕꯣꯠ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ DCꯅꯁꯨ ꯃꯁꯥꯃꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ DCꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ CMꯅ ꯃꯉꯣꯟꯗ ꯆꯩꯊꯔꯛꯂꯕꯅꯤꯅ DCꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯔꯥꯀꯦꯁꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯦꯗꯤꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯆꯩꯊꯔꯛꯏ ꯑꯁꯨꯛ ꯀꯨꯏꯅ ꯈꯕꯔ ꯐꯣꯡꯂꯛꯂꯒ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯥꯎ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯣꯡꯂꯤꯕꯅꯣ ꯅꯪꯒꯤ ꯈꯕꯔ ꯐꯣꯡꯕꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯈꯨꯗꯛꯇ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯒꯥꯕꯥꯕꯨꯅ ꯈꯕꯔꯗ ꯌꯥꯎꯔꯛꯂꯤꯕ ꯅꯥꯊꯥꯒꯤ ꯄꯥꯎ ꯑꯗꯨ ꯄꯥꯗꯨꯅ ꯊꯥꯀꯨꯔꯗ ꯇꯥꯍꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯁꯤꯁꯤꯅ ꯅꯣꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅ ꯊꯥꯀꯨꯔꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯙꯤꯌꯥꯕꯨ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯔꯛꯇꯨꯅ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯊꯥꯀꯨꯔꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯏ ꯊꯥꯀꯨꯔꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯤ ꯅꯥꯊꯥ ꯅꯪꯗꯤ ꯅꯊꯧꯅꯥꯕꯨ ꯌꯥꯝꯅ ꯂꯩꯔꯤꯅꯦ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯔꯅꯤ ꯍꯥꯏꯅ ꯈꯕꯔꯗꯒ ꯌꯥꯎꯔꯛꯂꯦ ꯕꯨꯙꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯊꯥꯀꯨꯔ ꯁꯥꯍꯕꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯕꯨꯛ ꯑꯗꯨ ꯀꯟꯕ ꯉꯝꯅꯅꯕ ꯇꯧꯈꯤꯕꯅꯤ ꯊꯥꯀꯨꯔꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯈꯨꯝꯕꯇ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯏꯔꯥꯜ ꯁꯤꯔꯛꯂꯤ ꯊꯥꯀꯨꯔꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯨꯙꯤꯌꯥ ꯑꯃꯗꯤ ꯅꯥꯊꯥꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯈꯤ ꯊꯥꯀꯨꯔꯅꯁꯨ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯒꯦ ꯍꯦꯛ ꯈꯜꯂꯛꯂꯕ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯇꯣꯛꯀꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯙꯤꯌꯥ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯛꯄꯒꯤ ꯏꯄꯣꯝ ꯄꯣꯝꯂꯕ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ
ꯇꯟꯖꯥ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯥꯔ ꯈꯔ ꯔꯥꯀꯦꯁꯀ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯗꯤꯌꯥꯗ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯅꯥꯊꯥ ꯑꯁꯤ ꯀꯔꯝꯕꯅꯣ? ꯅꯥꯊꯥꯗꯤ ꯊꯥꯀꯨꯔ ꯀꯤꯕꯗꯒꯤ ꯋꯥ ꯂꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯔꯥꯀꯦꯁꯇ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯔꯥꯀꯦꯁꯅ ꯅꯥꯊꯥꯗ ꯍꯥꯏꯔꯛꯏ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪ ꯁꯤꯖꯔꯅꯤ ꯍꯥꯏꯈꯤꯕꯗो? ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯗꯕ ꯌꯥꯎꯗ꯭ꯔꯦꯀꯣ? ꯑꯗꯨꯕꯨ ꯕꯨꯗꯤꯌꯥꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯅꯣꯝꯃ ꯄꯤꯕ ꯂꯥꯛꯂꯤ ꯈꯜꯂꯨꯕꯗ ꯊꯥꯀꯨꯔꯒꯤ ꯑꯀꯤꯕ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯗꯕ ꯌꯥꯎꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯣꯐꯤꯁꯥꯔꯅ ꯐꯥꯏꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯆꯤꯟ ꯃꯅꯥꯎꯗ ꯍꯥꯏꯔꯛꯂꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯑꯃ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯕꯤ ꯁꯥꯏꯟ ꯇꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯔꯦꯖꯤꯁꯇꯥꯔ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯅꯥꯊꯥꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯃꯍꯥꯛꯀꯤ ꯈꯨꯕꯤ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁ꯭ꯇꯥꯐ ꯑꯅꯤꯅ ꯍꯦꯟꯄꯝ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯥꯊꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯇꯨꯅ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯑꯃ ꯄꯤꯔꯕꯅꯤꯅ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯕ ꯌꯥꯔꯣꯏ꯫ ꯕꯨꯗꯤꯌꯥꯅ ꯑꯃꯨꯛ ꯇꯞꯅ ꯍꯪꯖꯔꯛꯏ ꯍꯦꯟꯄꯝ ꯑꯁꯤꯅ ꯂꯩꯅꯨꯡꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯅꯕ ꯄꯥꯏꯞ ꯐꯤꯠꯇꯤꯡ ꯇꯧꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯍꯨꯠꯄꯒꯤ ꯄꯩꯁꯥꯗꯤ ꯀꯝꯗꯧꯕ? ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛꯇ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯔꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯩꯁꯥ ꯄꯥꯝꯃꯤꯕ? ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯤꯕ ꯂꯥꯜ ꯕꯍꯥꯗꯨꯔ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯍꯦꯟꯄꯝ ꯑꯃꯗꯤ ꯄꯤꯔꯦ ꯑꯗꯨꯒ ꯄꯥꯏꯞ ꯐꯤꯠꯇꯤꯡ ꯇꯧꯕꯤꯅꯕ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯁꯤꯟꯕꯤꯗꯦ꯫ ꯀꯝꯗꯧꯅ ꯍꯦꯟꯄꯝ ꯑꯗꯨꯅ ꯂꯧꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯒꯗꯧꯔꯤ? ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯤꯝꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯐꯖꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯏꯀꯥꯟꯗꯤ ꯀꯥꯟꯅꯗꯦ꯫ ꯁꯔꯀꯥꯔꯅ ꯁꯣꯏꯔꯤꯔ ꯀꯅꯥꯅ ꯁꯣꯏꯔꯤꯅꯣ ꯑꯃꯗꯤ ꯌꯥꯎꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯊꯥꯅ ꯁꯥꯎꯅ ꯍꯪꯂꯛꯂꯤ ꯊꯥꯀꯨꯔꯅꯗꯤ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯒꯅꯤ ꯍꯥꯏꯔꯤꯕꯗꯤ? ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯍꯧꯅꯕꯤ ꯕꯨꯗꯤꯌꯥꯅ ꯈꯨꯝꯂꯛꯏ ꯅꯪ ꯁꯤꯒꯅꯨ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯥꯔ ꯂꯥꯛꯇꯨꯅ ꯍꯦꯟꯄꯝ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯔꯝꯃꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯀꯔꯤ ꯄꯤꯔꯛꯀꯅꯤ ꯈꯜꯂꯨ? ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯁꯔꯀꯥꯔꯅ ꯄꯤꯔꯝꯕ ꯍꯦꯟꯄꯝ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ IPTVꯒꯤ ꯅ꯭ꯌꯨꯁ ꯑꯦꯡꯀꯔꯗ ꯃꯍꯥꯛꯀꯤ ꯄꯤꯄ꯭ꯂꯤꯗ ꯂꯩꯕ ꯏꯟꯐꯣꯔꯃꯔ ꯑꯃꯅ ꯅꯥꯊꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯦ ꯇꯧꯔꯝꯕꯒꯤ ꯄꯥꯎ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯔꯥꯀꯦꯁ ꯀꯧꯕ ꯔꯤꯄꯣꯔꯇꯔ ꯑꯃꯒꯁꯨ ꯎꯅꯧ ꯍꯥꯏꯗꯨꯅ ꯔꯥꯀꯦꯁꯀꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯟꯗꯤꯇꯥꯅ ꯔꯥꯀꯦꯁꯇ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯥꯊꯥꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯔꯥꯀꯦꯁꯇꯤ IPTVꯒꯨꯝꯕ ꯑꯆꯧꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯒꯤ ꯑꯐꯥꯎꯕ ꯑꯦꯡꯀꯔ ꯑꯃꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯟꯗꯤꯇꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯀꯦꯁꯇꯤ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯘꯔꯤ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯂꯤ ꯃꯍꯥꯛꯀꯤ ꯗꯥꯎ ꯌꯥꯍꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤꯕ ꯅꯥꯊꯥꯗ ꯅꯟꯗꯤꯇꯥꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯅꯥꯊꯥꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯅꯥꯊꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯕꯨꯗꯤꯌꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯥꯊꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯤ꯫ ꯅꯟꯗꯤꯇꯥꯅ ꯑꯃꯨꯛ ꯅꯥꯊꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯛꯄꯅꯤ ꯅꯪꯉꯣꯟꯗ ꯐꯨꯒꯦ ꯆꯩꯒꯦ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯟꯗꯤꯇꯥꯅ ꯅꯥꯊꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯅꯕ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯍꯔꯗꯒꯤ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯂꯤꯂꯥꯗꯧꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯟꯗꯤꯇꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯊꯥꯗ ꯍꯪꯂꯛꯏ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯅꯥꯊꯥꯗꯤ ꯄꯪꯕꯒꯤ ꯍꯧꯅꯕꯤ ꯏꯉꯛ ꯉꯛꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯚꯥꯔꯠ ꯇꯤꯚꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇꯅ ꯅꯟꯗꯤꯇꯥꯅ ꯅꯥꯊꯥꯒꯤ ꯂꯧꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯟꯗꯤꯇꯥꯅ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯠ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯥꯊꯥꯒꯨꯝꯕ ꯂꯧꯃꯤ ꯑꯃꯅ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯖꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯁꯤꯒꯤ ꯃꯔꯥꯜ ꯀꯅꯥꯅ ꯂꯧꯒꯗꯧꯔꯤ? ꯅꯥꯊꯥ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯊꯤꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯁꯔꯀꯥꯔꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯟꯖꯥ ꯑꯁꯤꯗ ꯆꯤꯞ ꯑꯦꯗꯤꯇꯔꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯅꯥꯊꯥꯒꯤ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯔꯤꯄꯣꯔꯇꯔ ꯗꯤꯄꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯄꯥꯎꯅꯤꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯥꯊꯥꯅ ꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯄꯨꯊꯣꯔꯛꯄ ꯄꯥꯎ ꯑꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯅꯟꯗꯤꯇꯥꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯊꯗꯨꯅ ꯆꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯞ ꯑꯦꯗꯤꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯥꯊꯥꯅ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯟꯗꯛꯀꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯗꯣꯏꯅꯤ ꯍꯥꯟꯅ ꯀꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯛꯇ ꯃꯥꯏꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯥꯊꯥꯅ ꯁꯤꯕꯨ ꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯄꯥꯎ ꯑꯁꯤ ꯍꯥꯞꯂꯕꯗꯤ TRP ꯚ꯭ꯌꯨꯋꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯗꯤ ꯀꯥꯟꯅꯕꯒꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯕꯦꯟ ꯑꯃ ꯄꯨꯗꯨꯅ ꯄꯤꯄ꯭ꯂꯤ ꯇꯝꯅ ꯆꯠꯂꯣ꯫ ꯑꯁꯣꯝꯗꯅ ꯄꯤꯄ꯭ꯂꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯟꯗꯤꯇꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯣꯔꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯚꯥꯏꯔꯦꯜ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯗꯤꯌꯥꯒꯤ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯎꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯕꯦꯟ ꯀꯌꯥ ꯑꯃ ꯅꯥꯊꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯈꯤ꯫
न्यूज़ चैनल खुदिमकना नाथागी मरमदा मखोई मखोई चैनल द स्टोरी हापननबगिदमक्ता मफम अदुदा लोइनमक थुंगनरे कुइहौदे रिपोर्टर मयाम अमना नाथागी मनाक्ता चेंसिलक्तुना नंग नसाना तोमदा सिगियगे खलिबा करिगिनो नंगना सिबगी मराल कनादा पीगनी सरकारदा पीगदोरिब्रा बैंकदा पीगदोरिब्रा हंगलखी तंजा असिदा मफम अदुदा तेलमलिबा मियामसिंग अदु कंट्रोल तौननबगिदमक्ता पुलिसकी गाड़ी अमसु थौजिलखी अथु अकाय हो हा हायरकपा मतमदा अखोइबु कन्ननबा लेरिबा पुलिसना नाथागी मयुमदा ख्वाइदगी इथेंग थेंगना यौरई मसीगी मतुंगदना पुलिसना मफम अदुदा लेरिबा मियाम पुनमक इंथोक्तुना नाथागी मयुमगी कोंथोंग वांगमदा पुथोकी मसीगा लोइनना नाथागी इमुंग मनुंग खबरदा न्यूज़पेपरदा पाक चाउना मयेक सेंगना यावरखी फिबम असी यौसिलक्पदना रिपोर्टर सिंगना हेना थवा यौसिनरखी अदुना नाथागी मयुमगी अकोइबदा रिपोर्टर सिंगना मागी कैमरा पुथोक्तुना नाथागी इमुंग मनुंगदा तौरिबा थबक खुदिमक वीडियो रिकॉर्डिंग तौदुना लाइव टेलीकास्ट तौबा होरखी मसीदगी हेंदोक्तुना खुंगंग अदुदा लेरिबा नाथा मसक खंगी हाइबा मियोय खुदिमकसु थी रिपोर्टर सिंगना इंटरव्यू लौरी नाथागी मरमदा हंगबा लेप्ट्री नुपी अंगांग अहल नहा अमत खाक्तना इंटरव्यू लौरक्पा मतमदा नाथाबु अपंगबनी गाधाने हाइदुना लक्नबिखिबा चैबिखिबा मियोयसिंग अदुना हौजिक्ति टीवी की ममांगदा थोक्तुना नाथासी मखोइगी ख्वाइदगी चानाबा मरुपनि हाइरी सरकारदा नाथागी मथ्वाइ कंदबा यारोय हाइदुना तक्सिलक्ली मथंगी सिंदना सीएम दी यामना साउना डीसी ऑफिस ता लाक्लमी अदुगा मसा मतोमदा सोनजरी ठाकुर हाइरिबा नुपा अदुना थबक खुदिमक महाकी कंट्रोल मखादा लेरे हाइदुना हाइ अदुगा हौजिक्ति फजरेने डीसीना अमुखुमलई नहांदा अइना मी थाजुना नाथादा लाल बहादुर अमा पीख्रबनी सीएम ना मुहाइरई नाथादा इंदिरा आवास अमसु पिछिलु डीसीना अमुखुमलई मदुदी युम लेजदबा मियोयसिंगी युम साननबा स्कीमनी मखोइदी युम सुलै अदुना पीबा यारोय सीएम ना मुहाइरई अदु वरगना जवाहर अनएम्प्लॉयमेंट प्रोग्राम दा महाक्सु हापसिलो डीसीना मुहाइरई मदुदी थबक फंगद्रबा मियोयसिंगी स्कीमनी लौमीगी स्कीम नते मसी मतुंगदा सीएम ना अमुक खोइदौ सावनिंगलुरा माले अदुना स्कीम अमा नत्रगा अमा हेक्ता पिसिलु अन्नपूर्णा स्कीम ओरजु अमा हेक्ता पिसिलु डीसीना हाइरई अन्नपूर्णा हाइरिबा स्कीम अदुदी चरा हेलबा चानिंगाय थनिंगाय लेतबा मियोयसिंगी स्कीमनी डीसीना महाके रजिस्टरदा यावरबा सरकारगी स्कीम सिंगी लिस्ट फाक्तोक्तुना नाथादा पीबा याबा स्कीम यावरिब्रा हाइदुना थिरमी अदुबु अमा फाव लेरमदे मरम अदुना यामना साउना चीफ मिनिस्टर ना हाइरई नाथागी मथ्वाइ कन्ननबगिदमक्ता मंगोंदा पीबा याबा स्कीम अमा खुदक्ता सेमुचो असोमदना हौजु फाव रिपोर्टर सिंगना खुंगंगी मियोय खुदिमकी इंटरव्यू लोब लेप्ट्री नाथागी इमुंग मनुंगी मियोय खुदिमकसु इंटरव्यू लौरी अदुगा रिपोर्टर खरा अमदी नाथागी इमुंगी फिबम युमलै कैलै पुनमक लाइव टेलीकास्ट तौरी रिपोर्टर मयामना मफम असिदा लाक्लिबसि नाथाना मसा मतुमदा सिजगनी हाइबगिदमक्ता लाखिबनी अदुबु रिपोर्टर सिंगदी मखोइना लाक्पगी मरम कावख्रबगुम तौरी ख्वाइदगी मरु ओइबा नाथाददी कनामतनु अनबिदे नाथादा महाकी अवाबा महाकी नुंगाइतबा प्रॉब्लम सिंगी मरमदा खना नेनबा वहांग हंगबीबगी महुत्ता मचु थाकपा वारी स्टोरी हेडलाइन पुथोकपा याननबगिदमक्ता औ मियोय खुदिमक्ता इंटरव्यू लौरी नाथागी इमुंग मनुंग सेनबिनबा लाक्लिबा पुलिस सिंगसु मखोइ मसेल पुनसिनदुना नुंगाइना कुमहै येंगदुना फमदोकली पुनमक उरुरबा मतुंगदा नाथाना बुदियादा हाइरई दादा आइदि मसिगी थबकसे मखा ताना तौबा ngamaroy aduna nang oina siro बुदियाना मुहाइरई नंगबु ngaurabro aina kamaina tawdoino haujikti nangi photo tv खुदिमक्ता लोइनमक यावख्रबनी अदुना कैमता कीगनु नंगिदमक्ता ai लेरी यादुना मनाउ नुपाबु वाखल होंगलक्तनबगिदमक्ता थेमजिल्ली उपाय लेत्रबा नाथा महाकी नुपी दानियागी मनाक्ता लाक्लमी अदुगा यामना कीजना हाइरई ai नंगोंदा केनोमता हाइरके अदुबु हानदगी हौना रिपोर्टर मयामगी मथोंग हुक्तबा वाहंग कयादगी खोइदौ साउनिंगदुना लेरमलिबा दानियाना यामना साउंग हाइरई एदौरे अमुक नंगना हाइगदबा खुदिमक्ति टीवी दा रिपोर्टर सिंगदा हाइरुचो आनदी मयाम ममांगदा वाजाव यामना ngankhibadaine हाइरमगा इमुंगदा साउना चंखी तंजा सिदा खुंगंगदुदा चीफ मिनिस्टर गी मायोक्ता बोट लेपकदोरिबा अतोनबा जातिगी कैंडिडेट ओइबा पपुलालसु नाथागी मयुमदा महाकी रिपोर्टर अमदी मनाय मसनगा लोइनाना लाव खोंगदुना लाक्लमी मसी मतुंगदा नाथागी सुमांग मतोंदा लेप्तुना खोंजेल हौना यामना नुंगसीबा लैसी लेतोनबा वाहै वतागा लोइनाना नाथा मचिमनावबु कौथोरकली नाथा अमदी बुदिया मखोय अनिसु ऑपोजिशन की कैंडिडेट अदुगी मनाक्ता मखुत लोनरदुना लेपली मसी मतुंगदगिदी पपुलालना नाथागी मिंगदा बोट की बासन पीबा हौख्रे पपुलालना नाथाबु थागलदुना हाइरी थौना फबा नुपासिना अखोइगी लेबा अखोइगी इरमदम असिगिदमक्ता अथोनबा जाति सिंगिदमक्ता थौना लैना सरकार पाइरिबा पार्टी सिगी मायोक्ता लेप्तुना मसा मतुमदा सिजगनी हाइरी नाथाना मयामगिदमक्ता थवाइ कटकदौरी मरमदुना नाथागी मथौना फबा असिगिदमक्ता अखोइगी पार्टीगी माइकैदगी नाथागी इमुंग मनुंगदा टीवी अमा पीरे हाइदुना लैकाय अदुगी मियाम ममांग अमदी रिपोर्टर सिंगी ममांग अदुदा पपुलालना यामना चाउथोकचबगा लोइनाना मिनुंगसि चाउबा लीडर अमा सारदुना टीवी अमा नाथागी इमुंग मनुंगदा पिरई
ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯅꯥꯊꯥꯕꯨ ꯁꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯃꯒꯨꯝꯅ ꯃꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡꯁꯨ ꯍꯨꯛꯄꯤꯔꯝꯂꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯅꯥꯊꯥ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯁꯤꯒꯤ ꯎꯄꯥꯏ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯣ ꯀꯔꯤꯅꯣ ꯍꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯥꯊꯥꯒꯤ ꯋꯥꯊꯣꯛ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯂꯧꯗꯨꯅ ꯃꯁꯥꯒꯤ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯄꯄꯨꯂꯥꯜꯅ ꯆꯠꯂꯝꯗꯥꯏꯗ ꯃꯆꯨ ꯊꯥꯛꯄ ꯄꯥꯎ ꯄꯨꯊꯣꯛꯄ ꯄꯥꯝꯕ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯄꯄꯨꯂꯥꯜꯗ ꯍꯪꯂꯤ, ꯃꯐꯝ ꯑꯁꯤꯒꯤ ꯗꯤꯁꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯥꯊꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯄꯄꯨꯂꯥꯜꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯗꯤꯁꯤ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ? ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯇꯣꯟꯕ ꯖꯥꯇꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯕꯒꯦ? ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯕꯣꯠꯀꯤ ꯕꯥꯁꯟ ꯃꯇꯦꯛ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯅꯥꯊꯥ ꯑꯇꯣꯟꯕ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤ꯫ ꯄꯄꯨꯂꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯄꯣꯔꯇꯔꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯟꯅꯈꯤ꯫ ꯄꯄꯨꯂꯥꯜꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯕ ꯃꯇꯝꯗ ꯅꯥꯊꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯔꯤꯄꯣꯔꯇꯔꯁꯤꯡ ꯄꯄꯨꯂꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯃꯨꯛ ꯆꯠꯅꯈꯤ꯫ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯇ ꯄꯄꯨꯂꯥꯜꯅ ꯄꯤꯔꯝꯕ ꯒꯤꯐꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃꯅ ꯑꯋꯥꯡꯕ ꯁꯒꯥꯏ ꯑꯃ ꯁꯥꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯥꯊꯥꯒꯤ ꯃꯌꯨꯝꯗ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯂꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯊꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯅꯅꯕꯁꯨ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯗꯝꯕꯨꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯝ ꯀꯌꯥ ꯑꯃ ꯈꯪꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯕ ꯍꯧꯔꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯆꯥꯄꯣꯠ ꯌꯣꯟꯕ, ꯈꯨꯖꯤ ꯈꯨꯅꯥꯏ ꯌꯣꯟꯕ, ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯄꯣꯠꯆꯩ ꯌꯣꯟꯕ, ꯄꯣꯠꯆꯩ ꯁꯤꯠꯄꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯅꯔꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯅꯥꯊꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪ ꯑꯁꯤ ꯈꯛꯇꯗꯒꯤ ꯃꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯀꯌꯥꯗꯒꯤꯁꯨ ꯅꯥꯊꯥ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯂꯥ ꯇꯧꯐꯝ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯦꯂꯥ ꯇꯧꯐꯝ ꯃꯐꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯤ ꯇꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯅꯥꯛꯇ ꯁꯟꯗꯤꯞ ꯀꯧꯕ ꯑꯣꯐꯤꯁꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯥꯏꯔꯛꯏ, ꯅꯥꯊꯥꯒꯤ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯄꯤꯄ꯭ꯂꯤꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯅꯥꯊꯥꯒꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃꯗꯤ ꯄꯨꯔꯛꯀꯗꯧꯔꯤ꯫ ꯏꯂꯦꯛꯁꯟ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯁꯦꯟꯇꯔꯗ ꯃꯔꯥꯜ ꯄꯤꯔꯤ, ꯑꯗꯨꯒ ꯁꯦꯟꯇꯔꯅ ꯑꯃꯨꯛ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯗ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯏ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯇꯧꯕꯁꯨ ꯉꯝꯃꯣꯏ꯫ ꯁꯟꯗꯤꯞꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯥꯊꯥꯒꯤ ꯃꯔꯝꯗ ꯀꯦꯁ ꯐꯥꯏꯜ ꯑꯃ ꯁꯦꯝꯃꯨ, ꯑꯗꯨꯒ ꯐꯥꯏꯜ ꯑꯗꯨ ꯂꯣ ꯃꯤꯅꯤꯁꯇꯔꯗ ꯑꯣꯏꯅ ꯁꯤꯟꯅꯈꯣ꯫ ꯃꯔꯝꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯍꯥꯏꯕꯁꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯅꯥꯊꯥꯒꯤ ꯀꯦꯁ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯂꯣ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯣꯏꯅ ꯁꯤꯟꯅꯊꯣꯛꯈꯣ, ꯑꯗꯨꯒ ꯍꯥꯏ ꯀꯣꯔꯠꯇ ꯅꯥꯊꯥꯒꯤ ꯀꯦꯁ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯅꯅꯕ ꯍꯥꯏꯈꯣ꯫ ꯆꯩꯔꯛ ꯑꯁꯤꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠꯇꯤ ꯍꯥꯏ ꯀꯣꯔꯠꯇꯒꯤ ꯑꯣꯔꯗꯔ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯅ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯉꯥꯏꯔꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯇꯥꯌꯔꯗ ꯖꯖ ꯑꯃ ꯊꯤꯔꯣ, ꯑꯗꯨꯒ ꯅꯥꯊꯥꯒꯤ ꯃꯔꯝꯗ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯅꯥꯊꯥꯒꯤ ꯃꯅꯥꯛꯇ ꯊꯥꯈꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯛꯂꯤꯕ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯁꯂꯤꯝ ꯁꯥꯍꯕ ꯑꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯤꯄ꯭ꯂꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯑꯆꯧꯕ ꯃꯦꯂꯥ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯏꯔꯕ ꯂꯧꯃꯤꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯅꯤꯟ ꯈꯣꯡꯗꯨꯅ ꯂꯥꯡꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯤꯕ ꯂꯧꯃꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯔꯤꯄꯣꯔꯇꯔ ꯀꯅꯥꯅꯁꯨ ꯎꯕꯤꯈꯤꯗꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯁꯛꯈꯪꯕꯤꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯆꯨ ꯊꯥꯛꯄ ꯍꯦꯗꯂꯥꯏꯟ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯊꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩꯈꯤ꯫ ꯅꯥꯊꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯎꯕ ꯅꯥꯊꯥꯒꯤ ꯅꯨꯄꯤꯗ ꯐꯥꯎꯕ ꯀꯥꯔꯟ ꯇꯥꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯥꯊꯥꯗꯤ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯄꯨꯂꯤꯁꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯄ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯁꯦꯟꯅꯔꯤ꯫ ꯄꯨꯂꯤꯁꯇ ꯅꯠꯇꯦ, ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯅꯥꯊꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯅꯥꯊꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯠ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯚꯥꯔꯠ ꯇꯤꯚꯤꯒꯤ ꯑꯦꯡꯀꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯂꯤꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯡꯀꯔꯅ ꯍꯪꯂꯛꯏ, ꯄꯤꯄ꯭ꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯑꯦ, ꯑꯗꯨꯅ ꯅꯪꯅ ꯅꯥꯊꯥꯒꯤ ꯃꯔꯝꯗ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯅꯥꯊꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯁꯂꯤꯝꯅ ꯈꯨꯝꯂꯛꯏ, ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯣꯟꯅꯔꯦ, ꯑꯩꯉꯣꯟꯗ ꯍꯪꯒꯗꯕ ꯅꯠꯇꯦ꯫ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯅꯤ ꯄꯤꯄ꯭ꯂꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯗꯣ꯫ ꯍꯧꯖꯤꯛ ꯚꯣꯠ ꯃꯇꯝ ꯑꯁꯤꯗ ꯁꯤꯑꯦꯝꯅ
ꯃꯍꯥꯛꯀꯤ ꯍꯦꯛ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯐꯥꯎꯕ ꯑꯁꯨꯛ ꯆꯥꯎꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯍꯜꯂꯦ ꯃꯥꯒꯤ ꯀꯦꯟꯗ꯭ꯔ ꯅꯠꯇꯕ ꯃꯐꯝꯁꯤꯡꯗꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯈꯜꯂꯒ ꯌꯦꯡꯕꯤꯔꯣ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯂꯤꯝꯅ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯤ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯏꯅꯧ ꯅꯧꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯁꯦꯟꯇꯔꯗ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯗ ꯊꯦꯡꯅꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯏ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯄꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯔꯥꯜ ꯊꯩꯗꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯟꯅꯔꯤ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤꯁꯤꯟꯗꯅ ꯊꯥꯀꯨꯔꯗꯤ ꯁꯤꯑꯦꯝ ꯑꯃꯗꯤ ꯁꯂꯤꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯦꯡꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯒꯥ ꯕꯥꯕꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯀꯨꯔꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯣꯐꯤꯁꯀꯤ ꯊꯤꯀꯥ ꯑꯗꯨ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯄꯄꯨꯂꯥꯜꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯍꯟꯗꯛꯀꯤ ꯕꯣꯠ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯊꯥꯀꯨꯔꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯣꯏꯅꯅ ꯍꯪꯉꯤ ꯅꯥꯊꯥꯗ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯏꯟꯁꯤꯜꯂꯤꯕ ꯄꯄꯨꯂꯥꯜꯁꯦ ꯋꯥ ꯌꯥꯝꯅ ꯍꯦꯟꯒꯗꯧꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯐꯨꯊꯔꯒꯦ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯨꯅꯨ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯊꯥꯀꯨꯔꯕꯨ ꯊꯤꯡꯂꯛꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯄꯨꯂꯥꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯁꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯥꯀꯨꯔꯅꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯂꯣꯏꯅ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯂꯧꯃꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯄꯄꯨꯂꯥꯜꯒ ꯌꯥꯁꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯁꯤꯑꯦꯝꯅꯗꯤ ꯊꯥꯀꯨꯔꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯊꯥꯀꯨꯔꯁꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯖꯔꯤꯕ ꯃꯤꯅꯤ ꯑꯗꯨꯅ ꯁꯤꯑꯦꯝꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯏꯕ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯁꯣꯝꯗꯅ ꯔꯥꯀꯦꯁꯁꯨ ꯃꯍꯥꯛꯀꯤ ꯔꯦꯖꯨꯃꯦ ꯁꯦꯝꯗꯨꯅ ꯅꯟꯗꯤꯇꯥꯗ ꯄꯤꯁꯤꯜꯂꯝꯃꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯑꯆꯧꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯊꯕꯛ ꯇꯧꯍꯧꯅꯅꯕ ꯅꯟꯗꯤꯇꯥꯗ ꯋꯥꯅꯣꯝꯃꯤ ꯅꯟꯗꯤꯇꯥꯅꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯂꯕ ꯔꯥꯀꯦꯁꯄꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯗ ꯊꯕꯛ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯀꯨꯔꯗꯤ ꯃꯅꯥꯏ ꯃꯁꯟꯒ ꯂꯣꯏꯅꯅ ꯅꯥꯊꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯈꯨꯟꯖꯥꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯊꯥꯀꯨꯔꯗ ꯈꯨꯔꯨꯝꯅꯔꯤ ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯙꯤꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯥꯀꯨꯔꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯨꯙꯤꯌꯥꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯆꯔꯄꯥꯏ ꯊꯥꯗꯨꯅ ꯊꯥꯀꯨꯔꯕꯨ ꯐꯝꯍꯜꯂꯝꯃꯤ ꯊꯥꯀꯨꯔꯅ ꯑꯃꯨꯛ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯃꯤ ꯁꯤꯕꯒꯤꯗꯃꯛꯇꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯗ꯭ꯔꯤ ꯕꯨꯙꯤꯌꯥꯁꯨ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯁꯤꯟꯈꯤꯕꯅ ꯊꯥꯀꯨꯔꯅ ꯑꯃꯨꯛ ꯕꯨꯙꯤꯌꯥꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯊꯥ ꯁꯥꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯅꯥꯊꯥ ꯁꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯉꯨ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯥꯊꯥ ꯑꯃꯗꯤ ꯕꯨꯙꯤꯌꯥꯗꯤ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ ꯊꯥꯀꯨꯔꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯅꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯃꯤꯟꯅꯍꯧꯗꯣꯏꯁꯦ ꯑꯩꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒ ꯑꯩꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯛꯀꯅꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯗꯤ ꯊꯥꯀꯨꯔ ꯑꯃꯗꯤ ꯅꯥꯊꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯊꯥꯀꯨꯔꯅ ꯅꯥꯊꯥꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅ ꯅꯥꯊꯥ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯑꯃꯨꯛ ꯊꯥꯀꯨꯔꯗ ꯍꯪꯂꯛꯏ ꯅꯥꯊꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯗꯣꯏꯔꯥ ꯊꯥꯀꯨꯔꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯗꯕ ꯂꯩꯔꯤꯕꯒꯦ ꯈꯨꯡꯒꯪ ꯑꯁꯤꯒꯤꯗꯃꯛꯇ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯁꯥꯔꯤ ꯁ꯭ꯀꯨꯜꯁꯨ ꯁꯥꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯚꯣꯠꯀꯤꯗꯃꯛꯇ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯒꯅꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗ ꯅꯥꯊꯥ ꯁꯤꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯊꯥꯀꯨꯔꯗꯤ ꯃꯅꯥꯏ ꯃꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯊꯥꯀꯨꯔꯅ ꯅꯥꯊꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜꯗꯤ ꯁꯤꯅ ꯅꯣꯛꯇꯨꯅ ꯕꯥꯁꯟ ꯐꯖꯩ ꯍꯥꯏꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯀꯨꯔꯅꯗꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯝꯗꯦ ꯊꯥꯀꯨꯔꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯨꯕ ताबनी असोमदना नाथागी इमुंग मनुंगदा मयाम लाक्तुना पिरंबा पोचैसिंगना इमुंगी अयाम मफमसिंग कंसिंदुना लेख्रे नाथादी काचिन नमद मतोंदा तासिंदुना फमली तंजा असिदा महाकी नुपी दानिया लाक्लगा साउना हाइरकली खरा अमना नाथा सीदबा यारोय हाइरी अदुगा खरा अमना अमुक नाथाबु नुमित निनीगी मनुंगदा सीरो हाइरी करीबु तौदोनो खंग्रे अदुगा मफम असिदा नाथागीदमक्तनी हाइदुना मी मयाम अमा तिंदुना निन खोंदुना लांगली अदुबु पुनम असिना लोरक्पा मतमददी अखोयदा पैसा फंगनी फंगोयसु अमत्ता खंगदे बुधियाना अमुक साउना हाइरई कईगी पैसा फंगनोदोरिबनो मी असुक तिंदुना लेबाक मयाम खंगनरबनिना हौजिकती अखोय पैसा फंगदबा याररोय अदुबु येंगो मसिदा ख्वाइदगी मरु ओइरिबा गाधा असिदी सिबदौना मंगदुना फम लेरी हाइदुना नाथादा मखुत थिलई नाथानबु पुकचेल होंद्रबदी अखोय सोयदनमकी पैसा फंगनी
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯊꯕꯛ ꯁꯨꯔꯤꯕ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯤꯕ ꯍꯣꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇꯒꯤ ꯀꯣꯝꯖꯥꯎ ꯑꯆꯧꯕ ꯑꯃ ꯇꯧꯔꯤꯕꯗꯨ ꯔꯥꯃꯦꯁꯅ ꯎꯔꯝꯃꯤ꯫ ꯔꯥꯃꯦꯁꯅ ꯍꯣꯔꯤꯗ ꯍꯪꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯂꯩꯕꯥꯛ ꯇꯧꯔꯤꯕꯁꯦ? ꯍꯣꯔꯤꯅ ꯈꯨꯝꯂꯛꯏ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯑꯦꯝ ꯑꯃꯗꯤ ꯄꯄꯨꯂꯥꯜ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯏ ꯃꯁꯜꯒ ꯂꯣꯏꯅꯅ ꯅꯊꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯅ ꯁꯤꯑꯦꯝ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯄꯄꯨꯂꯥꯜ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯣ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯁꯤꯑꯦꯝ ꯑꯃꯗꯤ ꯄꯄꯨꯂꯥꯜꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯁꯤꯑꯦꯝ ꯑꯃꯗꯤ ꯄꯄꯨꯂꯥꯜ ꯅꯊꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯅꯊꯥ ꯃꯆꯤꯟ ꯃꯅꯥꯎꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯁꯤꯑꯦꯝ ꯑꯃꯗꯤ ꯄꯄꯨꯂꯥꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯨꯠ ꯁꯣꯛꯅꯔꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯁꯤꯑꯦꯝꯗ ꯍꯪꯂꯛꯏ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯈꯜꯂꯒ ꯂꯥꯛꯂꯤꯕ꯭ꯔꯥ? ꯁꯤꯑꯦꯝꯅ ꯃꯥꯒꯤ ꯏꯃꯦꯖ ꯐꯖꯅꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯊꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯅꯊꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯤꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯊꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯑꯦꯝꯅ ꯍꯟꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯣꯡꯅ ꯂꯥꯎꯔꯤ, ꯅꯊꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯚꯤ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯅꯊꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯔꯣꯏ, ꯁꯤꯑꯦꯝꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯄꯥꯎꯗ ꯍꯥꯞꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯏꯂꯦꯛꯁꯟꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯠꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯈꯟꯅꯅ ꯄꯩꯁꯥ ꯄꯤꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯅꯤꯌꯣꯝ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯁꯤꯑꯦꯝ ꯈꯨꯗꯛꯇ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯊꯥꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯕ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯑꯗꯨ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯤꯚꯤ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯈꯨꯗꯤꯡꯃꯛꯇ ꯅꯊꯥ ꯑꯃꯨꯛ ꯁꯤꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯣꯏ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯪꯅꯔꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯅꯊꯥꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯊꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯂꯒ ꯅꯊꯥꯗ ꯍꯪꯂꯛꯏ, ꯕꯕꯥ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ? ꯅꯊꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ, ꯉꯥꯛꯇꯪꯗꯐꯥꯎ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, ꯕꯕꯥ ꯅꯪꯅ ꯁꯤꯔꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯔꯀꯥꯔꯒꯤ ꯊꯤꯀꯥꯗꯥꯔ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯅꯊꯥ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, ꯅꯄꯥ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯐꯥꯎꯕ ꯈꯟꯗꯕ ꯃꯈꯩ ꯊꯤꯀꯥꯗꯥꯔ ꯑꯣꯏꯒꯦ ꯀꯥꯏꯅ꯫ ꯅꯊꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯊꯥ ꯃꯌꯨꯝꯗ ꯂꯩꯖꯔꯕꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯏꯐꯨꯟ ꯐꯨꯟꯒꯠꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪꯗ ꯐꯥꯎꯕ ꯁꯥꯟꯇꯤ ꯂꯩꯅ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯅꯊꯥ ꯑꯌꯨꯛꯀꯤ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯧꯖꯤꯛꯃꯛ ꯆꯠꯇ꯭ꯔꯕꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣ, ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯂꯒꯅꯤ, ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯆꯠꯂꯣ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯍꯟꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯅꯊꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤ, ꯏꯁꯤꯁꯤꯅ ꯇꯨꯝꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯊꯥ ꯃꯇꯣꯝꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯥꯔꯠ ꯇꯤꯚꯤꯒꯤ ꯗꯤꯄꯛꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯃꯦꯟꯗ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯑꯋꯥꯡꯕ ꯁꯒꯥꯏ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯂꯧ ꯍꯥꯏꯔꯤ꯫ ꯇꯣꯏꯂꯦꯠ ꯕꯥꯊꯔꯨꯝ ꯂꯩꯇꯕꯗꯒꯤ ꯂꯝꯍꯥꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯗꯂꯥꯏꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅꯁꯨ ꯑꯌꯨꯛꯁꯤꯗ ꯃꯥꯕꯨ ꯑꯋꯥꯡꯕ ꯃꯐꯝꯗ ꯀꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯩꯅꯤꯡꯗ ꯀꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯑꯀꯣꯏꯕꯗ ꯚꯤꯗꯤꯑꯣ ꯅꯝꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯑꯃꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯅꯊꯥ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯅꯊꯥꯗꯤ ꯃꯇꯣꯝꯗ ꯂꯧꯕꯨꯛꯇ ꯐꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯤꯄꯛ ꯇꯥꯅꯅꯕ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯒꯥꯏ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯊꯥꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯊꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯔꯤꯄꯣꯔꯇꯔꯁꯤꯡꯁꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯊꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯊꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯨꯛꯇ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯄꯨꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯅꯊꯥꯅ ꯂꯩꯈꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯂꯧꯕꯨꯛ ꯈꯨꯗꯤꯡ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯗꯤ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯊꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯗ ꯃꯈꯣꯏꯅ ꯃꯊꯧ ꯐꯖꯅ ꯇꯧꯗꯕꯒꯤꯗꯃꯛꯇ ꯅꯊꯥ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯀꯨꯏꯍꯧꯗꯦ ꯅꯊꯥ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ, ꯅꯊꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ, ꯅꯊꯥ ꯃꯥꯡꯈꯤꯕꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯧꯒꯗꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ, ꯅꯊꯥ ꯏꯆꯝ ꯆꯝꯅ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫
ꯑꯗꯨꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯀꯣꯔꯠꯇꯒꯤ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯉꯥꯏꯔꯤ ꯁꯂꯤꯝꯅ ꯑꯇꯣꯞꯄ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯗꯨ ꯀꯝꯗꯧꯅ ꯆꯂꯥꯏꯔꯤ ꯇꯥꯛꯄꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯃꯨꯛ ꯃꯈꯧ ꯄꯣꯛꯅ ꯂꯥꯎꯔꯤ ꯃꯍꯥꯛꯀꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯅꯥꯊꯥ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 8ꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯌꯥꯝ ꯄꯨꯡꯂꯥꯡ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯤꯚꯤꯗꯅ ꯅꯥꯊꯥ ꯁꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯔꯤ ꯍꯥꯏꯕꯒꯤ ꯗꯤꯁꯀꯁꯟ ꯇꯧꯔꯤ ꯑꯗꯨꯒ ꯈꯣꯡꯕꯥꯟ ꯐꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯔꯀꯥꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯇꯨꯅ ꯑꯈꯪ ꯑꯍꯩ ꯁꯥꯅ ꯁꯔꯀꯥꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯕꯨ ꯃꯔꯥꯜ ꯁꯤꯔꯤ ꯑꯈꯪ ꯑꯍꯩ ꯁꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯥꯊꯥꯒꯤꯗꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯗ ꯔꯦꯂꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯥꯊꯥ ꯄꯨꯊꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯨ ꯂꯥꯎꯅꯔꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯥꯊꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯍꯦꯔꯣ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯩꯊꯥꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯁꯟꯗꯤꯞꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯥꯊꯥꯒꯤ ꯂꯩꯐꯝ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯀꯣꯔꯠꯇ ꯆꯦ ꯀꯌꯥ ꯑꯃ ꯊꯥꯔꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯨ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯀꯩꯅꯣꯝꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯔꯛꯏ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯂꯧꯃꯤꯁꯤꯡꯗ ꯄꯤꯒꯗꯕ ꯁ꯭ꯀꯤꯝ ꯈꯨꯗꯤꯡꯃꯛꯇꯤ ꯁꯤꯈ꯭ꯔꯕ ꯂꯧꯃꯤꯁꯤꯡꯗ ꯄꯤꯕ ꯁ꯭ꯀꯤꯝ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯊꯥ ꯍꯤꯡꯂꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯁ꯭ꯀꯤꯝ ꯑꯃꯠꯇ ꯂꯩꯇꯦ ꯁꯂꯤꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯥꯊꯥꯒꯤ ꯃꯤꯡꯗ ꯅꯥꯊꯥ ꯀꯥꯔꯗ ꯀꯧꯕ ꯀꯥꯔꯗ ꯑꯃ ꯁꯦꯝꯃꯣ ꯑꯗꯨꯒ ꯀꯥꯔꯗ ꯑꯁꯤ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯗ ꯃꯈꯣꯏ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥꯔꯗ ꯑꯁꯤ ꯄꯤꯁꯤ ꯁꯟꯗꯤꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯅꯧꯕ ꯀꯥꯔꯗ ꯁꯦꯝꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯄꯩꯁꯥ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛꯅꯤ ꯂꯧꯃꯤꯁꯤꯡꯗ ꯄꯩꯁꯥ ꯄꯤꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯂꯧꯃꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯀꯗꯧꯔꯤꯕ ꯀꯥꯔꯗ ꯑꯗꯨ ꯁꯥꯅꯅꯕ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯐꯥꯎꯕ ꯂꯩꯇꯦ ꯁꯂꯤꯝꯅ ꯑꯃꯨꯛ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯑꯁꯤꯒꯨꯝꯂꯕ ꯅꯥꯊꯥ ꯀꯥꯔꯗ ꯀꯧꯕ ꯑꯃ ꯁꯦꯝꯃꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄ ꯈꯛꯇꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯥꯔꯗ ꯁꯦꯝꯂꯨꯕ ꯃꯇꯝꯗ ꯑꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯒꯗꯕꯅꯤ ꯑꯗꯨꯒ ꯕꯖꯦꯠ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯥꯔꯗ ꯑꯁꯤ ꯁꯦꯝꯗꯕ ꯇꯥꯔꯕꯁꯨ ꯁꯦꯟꯇꯔꯗꯒꯤ ꯊꯣꯔꯛꯄ ꯑꯣꯔꯗꯔ ꯁ꯭ꯀꯤꯝ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯄ ꯌꯥꯅꯤ ꯀꯥꯔꯗ ꯑꯁꯤ ꯁꯦꯝꯂꯕꯁꯨ ꯁꯦꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯗꯤ ꯏꯁꯤꯗ ꯁꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯃꯥꯡꯖꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥꯒꯤ ꯃꯆꯥꯁꯤꯡꯗꯤ ꯁꯔꯀꯥꯔꯅ ꯄꯤꯔꯝꯕ ꯂꯥꯜ ꯕꯍꯥꯗꯨꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯗꯥꯅꯤꯌꯥ ꯂꯥꯛꯂꯒ ꯐꯨꯗꯨꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯤ ꯗꯥꯅꯤꯌꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯨꯗꯤꯌꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯄꯪꯐꯨꯗ ꯐꯨꯔꯤꯗꯤ ꯗꯥꯅꯤꯌꯥꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯧꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯥꯊꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯖꯣ ꯃꯍꯥꯔꯥꯖ ꯂꯥꯛꯂꯕꯁꯨ ꯃꯥꯗꯤ ꯀꯩꯁꯨ ꯁꯤꯔꯣꯏ ꯑꯁ꯭ꯋꯥꯏꯗ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯕꯨꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯅꯗꯤ ꯅꯥꯊꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯈꯤꯔꯣꯏ ꯍꯥꯏꯔꯤ ꯗꯥꯅꯤꯌꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯐꯖꯔꯦꯅꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯤ ꯆꯥꯅ ꯊꯛꯅꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯥꯊꯥꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯗꯥꯅꯤꯌꯥꯗ ꯆꯩꯔꯛꯂꯤ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤ ꯗꯥꯅꯤꯌꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯤ ꯍꯅꯨꯕꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯪ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯨꯁꯤꯟꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯨꯕꯅꯤ ꯃꯗꯨ ꯅꯠꯂꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯔꯤꯁꯨ ꯊꯦꯡꯅꯔꯝꯃꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯥꯅꯤꯌꯥꯅ ꯕꯨꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯥꯊꯥꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯃꯨꯛ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯣ ꯕꯨꯗꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩ ꯁꯤꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯇꯦ ꯅꯨꯄꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯁꯤꯕ ꯃꯇꯝꯗ ꯄꯩꯁా ꯑꯃꯠꯇ ꯐꯪꯉꯣꯏ ꯗꯥꯅꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯅꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯁꯤꯈꯤꯕꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯪꯒꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯕꯨꯗꯤꯌꯥꯗꯤ ꯁꯤꯅꯤꯡꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯁꯤꯔꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯗꯥꯅꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯔꯝꯃꯒ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯕꯨꯗꯤꯌꯥꯒꯤ ꯃꯃꯥꯅꯗꯤ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯍꯤꯡꯍꯧꯔꯤꯕ ꯑꯁꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯒꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯔꯦꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯀꯦꯁꯅ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯛꯏ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯅꯨꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯣꯔꯤꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯔꯥꯀꯦꯁꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯍꯣꯔꯤ ꯍꯥꯏꯔꯤꯕꯁꯤ ꯂꯧꯕꯨꯛꯇ ꯀꯣꯝꯖꯥꯎ ꯑꯃ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇꯕ꯭ꯔꯥ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯍꯥꯟꯅꯗꯒꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥ ꯁꯣꯜꯂꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯀꯟꯅ ꯁꯨꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯀꯣꯝꯖꯥꯎ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤ ꯂꯩꯔꯝꯃꯦ ꯍꯣꯔꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯀꯦꯁꯀꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯟꯗꯤꯇꯥ ꯑꯃꯗꯤ ꯔꯥꯀꯦꯁ ꯃꯈꯣꯏ ꯑꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯅꯥꯊꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯟꯅꯨꯄꯤ ꯎꯅꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ ꯅꯟꯗꯤꯇꯥꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯅꯥꯊꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯥꯊꯥ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯥꯊꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯋꯥ ꯇꯞꯅ ꯇꯞꯅ ꯂꯧꯐꯝ ꯈꯪꯗꯅ ꯉꯥꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯕꯗ ꯅꯟꯗꯤꯇꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯔꯥꯀꯦꯁꯇ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯌꯥꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯍꯩꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯥꯊꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯧꯃꯤꯁꯤꯡꯒꯤ ꯋꯥꯔꯤ ꯆꯦꯅꯦꯜꯗ ꯍꯥꯞꯇ꯭ꯔꯤꯕꯅꯣ? ꯅꯟꯗꯤꯇꯥꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯂꯧꯃꯤ ꯑꯃ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤꯖꯔꯅꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯕꯨ ꯅꯊꯥ ꯅꯠꯇꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯂꯕ ꯂꯧꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯃꯈꯣꯏꯁꯨ ꯅꯊꯥꯒꯨꯝꯅ ꯃꯔꯨ ꯑꯣꯏꯗꯕ꯭ꯔꯥ? ꯅꯟꯗꯤꯇꯥꯁꯨ ꯋꯥ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯤꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯀꯚꯔ ꯇꯧꯔꯤꯕ ꯁ꯭ꯇꯣꯔꯤ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯣꯂꯣ ꯇꯧꯒꯗꯕꯅꯤ, ꯁ꯭ꯇꯣꯔꯤ ꯃꯔꯛꯇ ꯊꯥꯗꯣꯛꯂꯝꯕ ꯍꯥꯏꯕꯁꯤ ꯍꯧꯅꯗꯦ꯫ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯅꯟꯗꯤꯇꯥꯖꯤ, ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯣꯔꯤ ꯀꯧꯕ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯇ ꯁꯨꯖꯗꯨꯅ ꯂꯩꯕ ꯂꯧꯃꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯁꯔꯀꯥꯔꯅ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯧꯐꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯤꯡꯖꯔꯤꯕ ꯍꯣꯔꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯂꯧꯐꯝ ꯑꯗꯨꯗ ꯀꯣꯝꯖꯥꯎ ꯑꯆꯧꯕ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯣꯊꯣꯔꯛꯄ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯅꯟꯗꯤꯇꯥꯅ ꯍꯪꯂꯛꯏ, ꯔꯥꯀꯦꯁ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯔꯤꯅꯣ? ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯊꯕꯛ ꯁꯨꯖꯔꯕꯁꯨ ꯅꯣꯡꯃꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 10 ꯐꯪꯏ꯫ ꯑꯗꯨꯕꯨ ꯍꯣꯔꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯀꯣꯝꯖꯥꯎ ꯑꯗꯨꯗ ꯋꯥꯕꯅ ꯍꯦꯃꯟꯗꯨꯅ ꯁꯤꯗꯨꯅ ꯇꯥ ꯂꯩꯔꯝꯃꯤ꯫ ꯅꯥꯊꯥꯒꯤ ꯋꯥꯔꯤ ꯑꯁꯤꯒꯨꯝꯅ ꯍꯣꯔꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯏꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ? ꯅꯟꯗꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯔꯤꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯤ ꯅꯥꯊꯥꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ, ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯄꯥꯝꯅ ꯌꯦꯡꯕꯤꯗꯦ꯫ ꯃꯤꯌꯥꯝꯅ ꯅꯥꯊꯥꯒꯤ ꯁ꯭ꯇꯣꯔꯤ ꯌꯦꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯥꯊꯥ ꯊꯤꯕ ꯐꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯂꯣꯏꯗ꯭ꯔꯥ, ꯅꯥꯊꯥ ꯁꯤꯅ ꯐꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯅꯥꯊꯥ ꯑꯃꯗꯤ ꯑꯇꯩ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁꯣꯂꯨꯁꯟ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯅꯠꯇꯦ꯫ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯅꯔꯤꯕ, ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯅꯔꯤꯕ ꯅꯥꯊꯥ ꯊꯤꯕ ꯐꯪꯂꯕꯗꯤ ꯅꯥꯊꯥ ꯑꯃꯗꯤ ꯑꯇꯩ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯐꯪꯂꯒꯗ꯭ꯔꯥ, ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯗ꯭ꯔꯥ? ꯅꯟꯗꯤꯇꯥꯅ ꯈꯨꯝꯂꯛꯏ, ꯅꯥꯊꯥ ꯊꯤꯕ ꯐꯪꯕ ꯅꯠꯇ꯭ꯔꯒꯅ ꯐꯪꯗꯕ ꯑꯅꯤꯁꯤꯗ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯂꯩꯔꯣꯏ, ꯂꯧꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯀꯔꯤꯁꯨ ꯁꯣꯜꯚ ꯇꯧꯔꯣꯏ, ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ, ꯑꯩꯈꯣꯏꯗꯤ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ, ꯑꯗꯨꯅ ꯅꯥꯊꯥꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯂꯤꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥꯗꯤ ꯃꯇꯣꯝꯗ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯖꯒꯥꯕꯥꯕꯨꯅ ꯅꯥꯊꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯅꯥꯊꯥꯗꯤ ꯊꯥꯀꯨꯔ ꯁꯥꯍꯕꯀꯤ ꯂꯧꯁꯪꯗ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯥꯊꯥꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯒꯥꯕꯥꯕꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯆꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯆꯥꯁꯤꯜꯂꯨ꯫ ꯑꯁꯣꯝꯗꯅ ꯇꯤꯚꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ, ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯥꯊꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯦ ꯈꯟꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯅꯥꯊꯥ ꯀꯥꯔꯗ ꯀꯧꯕ ꯀꯥꯔꯗ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯒꯥꯕꯥꯕꯨꯅ ꯊꯥꯀꯨꯔꯗ ꯍꯥꯏꯔꯛꯏ, ꯊꯥꯀꯨꯔ ꯁꯥꯍꯕ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯁꯂꯤꯝ ꯁꯥꯍꯕꯇ ꯅꯥꯊꯥꯁꯦ ꯄꯤꯊꯣꯛꯈꯤꯕꯅ ꯐꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯂꯤꯝꯅ ꯁꯤ.ꯑꯦꯝ ꯑꯃꯗꯤ ꯄꯄꯨꯂꯥꯜ ꯃꯈꯣꯏ ꯑꯅꯤꯗ ꯃꯥꯅ ꯊꯣꯛꯄ ꯃꯑꯣꯡꯗ ꯗꯟꯗꯤ ꯄꯤꯖꯈ꯭ꯔꯅꯤ, ꯃꯔꯝꯗꯤ ꯁꯂꯤꯝ ꯑꯃꯗꯤ ꯁꯤ.ꯑꯦꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯊꯤꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯊꯥꯀꯨꯔꯅ ꯁꯂꯤꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯥꯊꯥ ꯂꯩꯔꯦ, ꯅꯥꯊꯥꯕꯨ ꯃꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯊꯥꯀꯨꯔꯅ ꯃꯉꯣꯟꯗ ꯄꯩꯁꯥꯒꯤ ꯃꯊꯧ ꯀꯩꯝꯇ ꯇꯥꯗꯦ, ꯁꯂꯤꯝ ꯁꯥꯍꯕꯇꯒꯤ ꯄꯩꯁꯥ ꯀꯩꯝꯇ ꯂꯧꯖꯔꯣꯏ, ꯇꯧꯕꯇꯕꯨ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯂꯤꯝ ꯅꯣꯛ ꯅꯣꯛꯇꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯤ.ꯑꯦꯝꯅ ꯁꯂꯤꯝꯗ ꯍꯥꯏꯔꯤ, ꯁꯥꯍꯕ, ꯅꯪ ꯈꯛꯇꯅꯤ ꯔꯥꯖꯅꯤꯇꯤ ꯍꯩꯕꯗꯤ, ꯅꯪꯒꯤ ꯄꯥꯔꯇꯤꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯑꯣꯏꯅ ꯌꯥꯎꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯅꯣꯛꯂꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ, ꯊꯥꯀꯨꯔ ꯍꯥꯏꯔꯤꯕ ꯂꯋꯥꯏ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯊꯥꯡꯅ ꯊꯤꯜꯂꯛꯑꯦ꯫ ꯃꯔꯝꯗꯤ ꯅꯥꯊꯥꯒꯤ ꯂꯩꯐꯝ ꯊꯥꯀꯨꯔꯅ ꯁꯂꯤꯝꯗ ꯍꯥꯏꯗꯣꯛꯄꯗꯒꯤ ꯁꯂꯤꯝꯅ ꯅꯥꯊꯥꯒꯤ ꯂꯩꯐꯝ ꯈꯪꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯈꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯂꯤꯝ ꯑꯃꯗꯤ ꯊꯥꯀꯨꯔ ꯃꯥꯟꯅꯗꯨꯅ ꯅꯥꯊꯥ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯣꯏꯗꯅꯃꯛꯀꯤ ꯚꯣꯠ ꯄꯣꯒꯗꯧꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯟꯅ ꯍꯟꯅ ꯅꯥꯊꯥ ꯁꯤꯔꯣꯏ, ꯅꯥꯊꯥ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡꯅ ꯂꯥꯎꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯁꯂꯤꯝꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯔꯝꯃꯤ, ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ, ꯁꯂꯤꯝꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯃꯔꯨ ꯃꯔꯥꯡ ꯌꯣꯟꯕ ꯑꯗꯨꯗꯒꯤ ꯁꯔꯀꯥꯔꯅ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯧꯒꯗꯧꯔꯤꯕ ꯐꯧ ꯃꯔꯨ, ꯆꯨꯖꯥꯛ ꯃꯔꯨ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯁꯂꯤꯝꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯀꯟꯇ꯭ꯔꯦꯛ ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯍꯥꯏꯔꯤ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯤꯄ꯭ꯂꯤꯗ ꯁꯤꯜꯂꯨ,
ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯔꯥꯀꯦꯁꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗ ꯒꯨꯗꯥ ꯕꯥꯕꯨꯒꯤ ꯇꯤꯐꯤꯟ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯥ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯍꯪꯂꯤ ꯀꯩꯗꯧꯔꯕꯒꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯒꯨꯗꯥ ꯕꯥꯕꯨ ꯃꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯗ꯭ꯔꯕ꯭ꯔꯥ ꯍꯣꯇꯦꯜꯗꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯂꯧꯗꯨꯅ ꯆꯥꯔꯤꯕꯁꯤ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ नुपा अमन खुमलई खंगदे हंदक मरक्ति गुदा बाबू ठाकुर साहब की फार्म हाउस ता नुक्ति की चाक चाबदौना तौरी हारमगा हाथु हाथु चटखी चाक लौब लाक्लिबा मियोय अनिदुगी जेंगनानिंगाय ओरबा मतवदु उरुबा मतमदना राकेशना नुपा अनिदुगी मतुंग इनदुना माकी बाइक थौदुना चटखी असोमदना ठाकुर की फार्म हाउस मनुंगदा गुदा बाबूना नाथादा महिमदा चटननबा तौरसी हाजुना नाथाबु मसा सगन पाइदुना चिंगथोकनबा होनरी अदुबु नाथानदी महाकी युमदा चटनिंगदे मफम मसिदा अदुम लेजगे हारी अदुबु गुदा बाबूना हाइरई नंगना मफम मसिदा अदुम लेथोकपा तारबदी अखोयदा याम सोहल्ले अदुना ngasimak nang nayumda handaba yaroi haduna masa sagan paiduna chingba leptri गुदा अमदी नाथा मखोय अनीना चटसि चटलोय हादुना चिंगनरिबा मतवदु राकेशना सु लोना उरमी मसी मतुंगदना राकेशना कितंग थोरअगा नंदितादा तुमिन्ना कॉल तौरदुना हाइरी ठाकुर की फार्म हाउस ता लाओ मफम मसिदा ठाकुर अमदी महाकी मियोयसिंगना नाथाबु फाजिनदुना थमले हादुना पाव पीरी नंदितादे असोमदा चीफ मिनिस्टर की प्रेस कॉन्फ्रेंस यावननबा मतम गाइदुना लेरमलिबनी अदुबु राकेशना पिरकलिबा पाव से तारुबदा नंदिता मयाम मरक्तगी तुमिन्ना हुगलक्तुना महाकी कैमरामैन पुदुना मफम मजुदगी थोखी नंदिताना लोटना थुपना तौरिबा मतवदु उरुबदना भारत टीवी की दीपक हाइरिबा नुपा अदुनासु महाकी कैमरामैन पुदुना नंदितागी मतुंग इन्नदुना थोरक्खी असोमदना चीफ मिनिस्टर दी प्रेस कॉन्फ्रेंस मफम मजुदा तौफम खंगदना कोचत चत्तुना लेरमी चीफ मिनिस्टरना महाकी प्रेस कॉन्फ्रेंस दा नाथाबु मयाम ममांगदा पुथोक्तुना मयामदगी बोट खोंगे हादुना प्लान तौबनी अदुबु हौजिक फावबा नाथादी महाकी मनाक यौरक्त्रिबनिना मथा सारे मरम अदुना चीफ मिनिस्टरना महाकी चीफ सेक्रेटरी दा हाइरई सलीमदा हौजिमक फोन तौरगा हौजिक फावबा नाथा यौरक्त्रि हाइखो असोमदना प्रेस कॉन्फ्रेंस मफमदा लेहौरिबा रिपोर्टर खुदिमक नंदिता अमदी दीपक की मतुंग इनदुना तानारखी मथंगी सिंदना ठाकुर महाकी मनाय अमगा लोइनना महाकी फार्म हाउस ता लाक्लमी अदुगा यामना साउना मचिनदा सोंजरी मदुगी गुदा हाइबा नुपा अदुना फोन सु पाइखिद्रे असोमदना सलीम साहब ती सावबदा लोइख्रे हौजुक फावबा नाथा पुथोरक्त्रिबा काइरिगिनो हाइदुना तोइना हंगलक्ली चीफ मिनिस्टर सु असोमदा फमदुना लैबा ngamlaktrabaniना महाकी सेक्रेटरीबु नाथा लौरुनबगिदमक्ता थारखी असोमदना रिपोर्टर मयाम अदुदी ठाकुर की फार्म हाउस अदु योक्सिलखी रिपोर्टर मयाम लाक्पगी मखोल ताबदा गुदादी इमुंगदगी इंगाव गावना थोलखी अदुगा कना कना लाक्लिबनो हाइदुना कोयेंग येंगदुना लेरमी तंजा असिदा ठाकुर सु गुदागी मना योक्सिलखी ठाकुरना साउना हंगलई नाथादी कदाइदा लेख्रे गुदा बाबुना हाइरई महाक्ति फार्म हाउस मनुंगदा लेहौबनी अदुबु ठाकुरना अमुक साउना हाइरई मा मतोमदा हुंदोमीबा करिगिनो महा अमुक चेंथोखरबदी कमदौनी अदुबु रिपोर्टर मयामना कोयलांग लांगदुना महाकी फार्म हाउस तमना चंगचिलक्लिबा अदु उबा मतमदा ठाकुर अमदी महाकी मनाइसिंग अदुदी रिपोर्टर सिंगना उदनबा हाइदुना अतोप्पा नाकन अमदा थैदोक्तुना लोटनबा होनरी नंदिता अमसुंग महाकी कैमरामैन मखोय अनिसु नाथा कदाइदा लोटलिबनो हाइदुना कोइथी थीरी तंजा असिदना रिपोर्टर खुदिमकसु ठाकुर की फार्म हाउस अदु योक्सिनरखी मागी थोप्पा कोजेन चेनरी करी मरमगिदमक्ता कोचेन चेनरीबनो मखोयना थीरिबा असिना करिनो हाइबा अमतसु खंगनदना मागी थोप्पा पंगचेनदा चेनरी मयामना लांगनरिबा कोचेन चेनरिबा सि उरुबदना नाथादी कीबदा लोइख्रे अदुना फार्म हाउस अदुगी थोंग मरम अमदा मसा तासिनदुना लोटली तंजा असिदा चीफ मिनिस्टर की सेक्रेटरी दुसु ठाकुर की फार्म हाउस अदुदु योक्सलखी मखोयसु नाथा कदाइदा लेख्रबगे हाइदुना कोचत चत्तुना कोइथी थीरी चीफ मिनिस्टर की सेक्रेटरी अमदी मागा लोइनबा ऑफिसर सिंगना नाथा कोइथी थीरिङे तंजा असिदा नंदिता अमदी महाकी कैमरामैन ओइना थेंगनरमी नंदिताना चेंसिनदुना चीफ मिनिस्टर की सेक्रेटरी दा मफम मसिदा कदवा लाक्लिबनो हाइदुना मयाम ममांगदा वाहंग नमहंग हंजिनदुना लाइव टेलीकास्ट तौरी तंजा असिदा दीपक सु चेंसिलक्तुना नंगना तोमदना इंटरव्यू लौबा यारोय आइसु लौगनी हाइदुना हाइजिलक्ली मखोय अनिना मरै येनरिङे तंजा असिदा चीफ मिनिस्टर की सेक्रेटरी दुदी अतै ऑफिसर सिंग पुदुना मफम मजुदगी तुमिन्ना चेंथोखरे अदुगा असोमदना ठाकुर की मनाइसिंगना पेट्रोमैक्स थांगतुना नाथा थीननबगिदमक्ता पेट्रोमैक्स ता केरोसिन हापसिली हाथु हाथु तौबना केरोसिन खरा मसु चरु मथक्ता तासिनखी नाकन अमरोमदना रिपोर्टर सिंगना चीफ मिनिस्टर की सेक्रेटरी अमदी अतै ऑफिसर सिंग अदु कोइतान तानरी वाहंग कया अमसु हंगनरी मयामना उनद्रिङे मयामना चरांगनरिङे तंजा असि लौदुना राकेशु नाथा फाननबगिदमक्ता फार्म हाउस मनुंगदा चेंसिनखी अदुबु ngसाइदगी तंजा ngaइदुना लेरिबा थोंग मुरुमदा लोटलिबा नाथानदी राकेशना हेक चेंसिनखिबगा माहसु मपानदा तुमिन्ना चेंथोखी अदुगा अमुक हन्ना येंगलमदना मफम अदुदगी चेनखी असोमदना पेट्रोमैक्स थाव हालिबा नुपा अनी अदुना पेट्रोमैक्स तो मै चुखनबगिदमक्ता मैखेत अमा खेलमी अदुबु हानदगी हौना केरोसिन तैरबा चरुसिंग अदुदा इखंग खंगौदना मै खंचाक चालखी
ꯀꯨꯏꯍꯧꯗꯦ ꯃꯩꯔꯤꯛꯇꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯐꯥꯔꯝ ꯍꯥꯎꯁ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯔꯥꯀꯦꯁꯀꯤ ꯕꯥꯏꯛ ꯑꯗꯨꯁꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯈꯤ ꯃꯃꯩꯗꯗꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯁꯨ ꯄꯣꯈꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯩ ꯆꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯉꯥꯛ ꯁꯦꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯊꯣꯔꯛꯂꯤ ꯅꯟꯗꯤꯇꯥꯅ ꯃꯍꯥꯛꯀꯤ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯠꯇ ꯍꯥꯏꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯟꯐꯔꯦꯟꯁ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯄꯤꯄ꯭ꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯊꯥꯀꯨꯔ ꯁꯥꯍꯕꯀꯤ ꯐꯥꯔꯝ ꯍꯥꯎꯁ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯥꯀꯨꯔ ꯁꯥꯍꯕꯀꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯅꯥꯊꯥ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯂꯩꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯥꯊꯥꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯅꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯁꯤꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁꯇꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯄꯨꯊꯔꯛꯈꯤ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯑꯃꯗ ꯕ꯭ꯂꯨ ꯃꯆꯨ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯘꯔꯤ ꯑꯃꯗꯤ ꯁꯤꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯔꯥꯀꯦꯁꯀꯤ ꯈꯨꯗꯥꯡꯗꯁꯨ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯘꯔꯤ ꯑꯃ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯔꯥꯀꯦꯁꯁꯨ ꯃꯩ ꯆꯥꯛꯂꯝꯗꯥꯏ ꯇꯥꯟꯖꯥ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯀꯨꯔꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯔꯥꯀꯦꯁꯅꯤ ꯃꯁꯤ ꯃꯇꯨꯡꯗꯅ ꯇꯤꯚꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅꯗꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯥꯊꯥꯅꯤ ꯅꯥꯊꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯛꯂꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯥꯊꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯥꯊꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯔꯤꯄꯣꯔꯇꯔꯁꯤꯡꯁꯨ ꯃꯥꯒꯤ ꯍꯟꯅꯅꯕ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯅꯔꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯑꯃꯣꯠ ꯑꯆꯩ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗꯤ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯊꯝꯂꯝꯂꯒ ꯃꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯁꯍꯔꯗ ꯍꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯊꯥꯒꯤ ꯃꯌꯨꯝꯗ ꯅꯥꯊꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯥꯊꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯟꯗꯤꯇꯥꯁꯨ ꯑꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯉꯥꯏꯍꯥꯛ ꯀꯨꯝꯍꯩ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯃꯦꯟꯗ ꯍꯥꯏꯔꯛꯏ ꯔꯥꯀꯦꯁꯇꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯔꯥꯀꯦꯁ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯅꯟꯗꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯕꯨꯗꯤꯌꯥ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯨꯛꯊꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯙꯥꯅꯤꯌꯥꯅ ꯇꯞꯅ ꯕꯨꯗꯤꯌꯥꯗ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯥꯊꯥꯒꯤ ꯀꯣꯔꯁ ꯃꯇꯝ ꯍꯦꯛ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯕ ꯕꯨꯗꯤꯌꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯇꯤ ꯅꯥꯊꯥꯒꯤ ꯃꯤꯁꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯃꯍꯥꯛꯇꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈꯤꯕꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯔꯔꯣꯏ ꯍꯥꯏꯔꯛꯑꯦ ꯙꯥꯅꯤꯌꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯥꯊꯥꯒꯤ ꯃꯤꯡ ꯂꯧꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯅꯥꯊꯥ ꯀꯥꯔꯗ ꯁ꯭ꯀꯤꯝꯒꯤ ꯅꯥꯊꯥ ꯀꯥꯔꯗꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯪꯂꯕ꯭ꯔꯥ ꯕꯨꯗꯤꯌꯥꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯒꯤ ꯄꯟꯈꯦꯜ ꯃꯈꯥꯗ ꯂꯩꯕꯒꯤ BPL ꯀꯥꯔꯗ ꯄꯥꯏꯗꯦ ꯑꯗꯨꯅ ꯅꯥꯊꯥꯒꯤ ꯀꯥꯔꯗ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯥꯊꯥ ꯀꯥꯔꯗ ꯁꯥꯕ ꯌꯥꯔꯔꯣꯏ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯙꯥꯅꯤꯌꯥꯁꯨ ꯑꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯅꯥꯊꯥ ꯂꯩꯈꯤꯗꯕꯗꯤ ꯊꯥ 3 ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯥꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯤꯡꯍꯧꯔꯤꯕ ꯅꯪꯅꯗꯤ ꯁꯨꯞꯅꯇꯒꯤ ꯅꯥꯊꯥꯒꯤ ꯃꯤꯡꯗ ꯍꯧꯗꯣꯛꯈꯤꯕ ꯀꯥꯔꯗ ꯑꯃ ꯐꯥꯎꯕ ꯅꯥꯊꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯅꯥꯊꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯅ ꯅꯥꯊꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯐꯨꯝꯕꯪꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯁꯍꯔ ꯑꯃꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯁꯤꯟꯃꯤ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯗ ꯅꯥꯊꯥꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯏꯃꯣꯠ ꯃꯣꯠꯄ ꯃꯈꯩ ꯍꯥꯄꯨ ꯏꯄꯨ ꯆꯨꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯋꯥꯕ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯂꯤ ꯐꯤꯂꯝꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯅꯥꯊꯥꯅ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯜꯂꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛꯇꯤ ꯁꯍꯔꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯀꯨꯔꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯅꯥꯊꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯈꯨꯡꯒꯪꯗꯒꯤ ꯁꯍꯔꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯨꯅꯕ ꯂꯥꯛꯂꯤꯕ ꯊꯕꯛꯇꯤ ꯐꯪꯗ꯭ꯔꯤꯕ ꯂꯧꯃꯤ ꯀꯌా ꯑꯃꯅ ꯃꯈꯣꯏꯕꯨ ꯅꯦꯛꯄ ꯂꯥꯛꯄ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯈꯤ ꯂꯧꯕꯨꯛ ꯊꯥꯗꯣꯛꯇꯨꯅ ꯁꯍꯔꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯅ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯕꯒꯨꯝ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯊꯕꯛ ꯂꯥꯛꯄ ꯉꯥꯏꯅꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ